ꯃꯌꯥꯝ ꯑꯁꯤꯗꯤ ꯗ ꯂꯥꯁ ꯀꯤꯡꯗꯝ ꯋꯦꯕ ꯁꯤꯔꯤꯁ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯄꯨꯗꯨ ꯂꯥꯛꯆꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯁꯤꯗꯤ ꯄ꯭ꯔꯗꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯃꯁꯤꯗ ꯏꯪꯂꯦꯟ ꯀꯔꯝꯅ ꯁꯦꯝꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯒꯅꯤ ꯐꯤꯂꯝꯁꯤ ꯌꯦꯡꯕꯗ ꯃꯌꯥꯝꯗ ꯍꯦꯟꯅ ꯚꯥꯞ ꯇꯥꯅꯕ ꯋꯥꯐꯝ ꯈꯔꯈꯛ ꯊꯝꯖꯔꯝꯒꯦ꯫ ꯐꯤꯂꯝꯁꯤꯗ ꯖꯥꯇꯤ ꯃꯈꯜ ꯑꯍꯨꯝꯈꯛ ꯌꯥꯎꯔꯤ: ꯁꯦꯛꯁꯟ ꯍꯥꯏꯕ ꯑꯃ, ꯕ꯭ꯔꯤꯇꯟ ꯍꯥꯏꯕ ꯑꯃ, ꯑꯗꯨꯒ ꯕꯥꯏꯀꯤꯡꯁ ꯍꯥꯏꯕ ꯑꯃ꯫ ꯃꯁꯤꯗ ꯁꯦꯛꯁꯟꯒ ꯕ꯭ꯔꯤꯇꯟꯒꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯖꯥꯇꯤꯅꯤ, ꯑꯗꯨꯒ ꯕꯥꯏꯀꯤꯡꯁ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯎꯗꯤꯟ, ꯊꯣꯔ ꯑꯃꯗꯤ ꯐ꯭ꯔꯤꯌꯥꯅꯆꯤꯡꯕ ꯂꯥꯏꯁꯤꯡ ꯅꯤꯡꯕꯅꯤ꯫ ꯃꯃꯥꯡꯗ ꯁꯤꯔꯤꯁꯁꯤꯕꯨ ꯌꯦꯡꯕꯤꯈꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯟꯅꯥꯎꯁꯤꯡꯅꯗꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯝꯂꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯅꯧꯅ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯄ ꯑꯃꯗꯤ ꯐꯤꯂꯝꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕ ꯃꯌꯥꯝꯒꯤꯗꯃꯛ ꯍꯥꯏꯖꯕꯅꯤ꯫ ꯐꯤꯂꯝꯁꯤꯒꯤ ꯃꯃꯤꯡꯅ ꯗ ꯂꯥꯁ ꯀꯤꯡꯗꯝ, ꯁꯚꯦꯟ ꯀꯤꯡ ꯃꯁ ꯗꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ, ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯁꯤꯃꯛꯇꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯣꯟꯅ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝ ꯑꯃ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯅꯣꯔꯊꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅ ꯑꯥꯌꯔꯂꯦꯟꯗꯒꯤꯅꯤ꯫ ꯃꯁꯤꯗ ꯅꯣꯔꯊꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯐꯤꯂꯝꯁꯤꯒꯤ ꯃꯦꯟ ꯍꯦꯔꯣ ꯑꯣꯏꯒꯗꯧꯔꯤꯕ ꯎꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤꯌꯔ ꯑꯁꯤꯅ ꯁꯥꯁꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯑꯆꯥꯟꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯅꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯐꯤꯂꯝꯁꯤꯕꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯟꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯤ: ꯆꯍꯤ 100ꯃꯨꯛꯁꯤ ꯁꯦꯛꯁꯟ ꯖꯥꯇꯤ ꯃꯁꯦꯟ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯂꯥꯟ ꯇꯥꯁꯟꯅꯗꯨꯅ ꯂꯩꯕꯥꯛꯁꯤꯡꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠꯅ ꯁꯦꯛꯁꯟ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠ ꯁꯦꯛꯁꯟ ꯖꯥꯇꯤ ꯑꯣꯏꯅ ꯄꯣꯛꯄꯅꯤ, ꯑꯗꯨꯒ ꯍꯤꯡꯕꯅ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯅꯤ꯫ ꯑꯗꯨꯒ ꯁꯦꯛꯁꯟ ꯃꯌꯥꯝꯒꯤ ꯀꯤꯡ ꯋꯦꯁꯦꯛꯁꯇ ꯂꯩꯔꯤꯕ ꯑꯦꯗꯋꯥꯔꯗ ꯃꯁꯥ ꯁꯣꯟꯖꯜꯂꯛꯄ ꯑꯃꯗꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯄꯥꯎ ꯐꯪꯈꯤꯕꯗꯒꯤ ꯂꯝꯗꯝꯁꯤꯗ ꯈꯨꯗꯣꯡꯊꯤꯕꯁꯤ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯋꯦꯁꯦꯛꯁ, ꯃꯥꯔꯁꯤꯌꯥ ꯑꯃꯗꯤ ꯏꯁ ꯑꯦꯡꯒ꯭ꯂꯤꯌꯥ, ꯂꯩꯕꯥꯛ ꯑꯍꯨꯝꯁꯤꯗꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯁꯥꯁꯟꯗ ꯃꯥꯒꯤ ꯔꯨꯜ ꯆꯂꯥꯏꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯄꯥꯜꯂꯤꯕ ꯅꯣꯔꯊꯝꯕꯤꯌꯥ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗꯤ ꯁꯦꯛꯁꯟ ꯀꯤꯡꯒꯤ ꯃꯈꯥꯗ ꯂꯩꯇꯦ꯫ ꯃꯔꯣꯝꯗꯣꯝ ꯅꯤꯡꯇꯝꯅ ꯎꯇ꯭ꯔꯤꯠꯅ ꯁꯥꯁꯟ ꯇꯧꯖꯕ ꯂꯝꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯏꯁꯤꯡꯗ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯒꯤ ꯀꯪꯐꯥꯜꯁꯤ ꯌꯧꯔꯛꯇꯨꯅ ꯊꯦꯡꯅꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯅꯤꯄꯥꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯟꯂꯥꯐ ꯀꯧꯏ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯈꯨꯡꯒꯪꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯝꯕ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯎꯈꯤꯕꯗꯒꯤ ꯋꯣꯜꯐ ꯋꯥꯔꯤꯌꯔꯁꯤꯡ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ, ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯝꯊꯤꯕ ꯀꯩꯁꯥꯟꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯌꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕꯥꯏꯀꯤꯡꯁ ꯃꯌꯥꯝꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯅꯤꯄꯥ ꯑꯁꯤ ꯁꯤꯡꯖꯪ ꯑꯃ ꯂꯪꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯈꯨꯡꯒꯪ ꯑꯁꯤ ꯄꯨꯛꯇꯨꯝ ꯇꯨꯝꯅ ꯅꯩꯈꯥꯏꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯗꯨꯅ ꯊꯥꯖꯟꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯈꯨꯡꯒꯪꯁꯤꯗ ꯂꯩꯖꯔꯝꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯃꯤꯍꯥꯊꯤ ꯊꯤꯅ ꯇꯝꯊꯤꯅ ꯍꯥꯠꯇꯨꯅ ꯈꯨꯡꯒꯪꯁꯤ ꯄꯨꯛꯇꯨꯝ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗ ꯕꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯑꯅꯤꯈꯛꯅ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯝꯕ ꯃꯀꯣꯛ ꯈꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯆꯪꯂꯒ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯇ ꯍꯥꯏꯔꯤ ꯄꯥꯎꯃꯤ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯦꯟꯂꯥꯐꯅꯁꯨ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯛꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯀꯣꯛꯈꯨꯝ ꯑꯁꯤ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯑꯦꯟꯂꯥꯐꯅ ꯅꯣꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯛꯂꯤ: ꯃꯍꯥꯛꯁꯤꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯔꯕꯗꯨ꯫ ꯃꯥꯅ ꯃꯐꯝꯁꯤꯗ ꯄꯥꯎꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩꯒꯤ ꯌꯥꯊꯪꯗꯒꯤ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯁꯦꯛꯁꯟ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯑꯗꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ: ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯤꯗ꯭ꯔꯤ, ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯜꯂꯛꯂꯤ꯫ ꯁꯦꯛꯁꯟ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯃꯄꯥꯗ ꯇꯝꯈ꯭ꯔꯦ꯫ ꯄꯥꯎꯁꯤꯗ ꯑꯦꯟꯂꯥꯐꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯤ: ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯇꯥꯏꯃꯤꯡ ꯌꯥꯝ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯌꯦꯡ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯐꯝꯃꯨꯅꯅꯕ ꯍꯣꯠꯅꯕꯗ ꯁꯦꯛꯁꯟ ꯃꯁꯦꯟ ꯈꯥꯏꯕꯨꯡ ꯇꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃꯗ ꯍꯥꯠꯇꯣꯛꯅꯅꯕ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯟꯇꯣꯛꯈ꯭ꯔꯣ꯫ ꯑꯩꯅ ꯑꯥꯌꯔꯂꯦꯟꯗꯒꯤ ꯃꯐꯝꯁꯤ ꯇꯥꯟꯅ ꯂꯥꯛꯂꯤꯕꯁꯤꯒꯤ ꯄꯥꯎ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯌꯦꯛꯅꯕ ꯈꯨꯗꯤꯡꯃꯛꯇ ꯇꯝꯈ꯭ꯔꯣ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯌꯨ: ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯃꯔꯨꯞ ꯑꯣꯏꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯦ ꯍꯥꯏꯌꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯖꯟꯗꯨꯅ ꯁꯦꯛꯁꯟꯁꯤꯡꯒꯤ ꯂꯝꯗꯝꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯍꯥꯏꯌꯨ꯫ ꯃꯆꯥꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ: ꯅꯪꯁꯨ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯍꯜꯂꯣ꯫ ꯃꯐꯝꯗꯨꯒꯤ ꯑꯀꯨꯞꯄ ꯄꯥꯎ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯃꯐꯝꯗꯨꯗ ꯅꯪꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯁꯦꯛꯁꯟ ꯃꯁꯦꯟ ꯁꯥꯎꯅꯅꯕ ꯒꯦꯝ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯇꯣꯉꯥ ꯀꯌꯥ ꯑꯃꯁꯨ ꯁꯟꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯐꯝꯁꯤꯅ ꯋꯦꯁꯦꯛꯁꯀꯤ ꯀꯣꯅꯨꯡ ꯋꯤꯟꯆꯦꯁꯇꯔꯗꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯦꯛꯁꯟ ꯃꯌꯥꯝꯒꯤ ꯀꯤꯡ ꯑꯣꯏꯔꯤꯕ ꯑꯦꯗꯋꯥꯔꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯕꯨ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯜꯒꯦꯐꯨꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯄꯥꯟꯂꯣꯝꯗꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯁꯨ ꯃꯈꯣꯏꯒꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯑꯀꯤꯕ ꯐꯥꯎꯅꯕ ꯍꯧꯔꯦ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧꯐꯝꯁꯤ ꯃꯨꯟꯅꯔꯛꯄꯗ ꯍꯥꯠꯅ ꯁꯨꯅꯕ ꯈꯔ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯪꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯦꯛꯁꯟ ꯂꯥꯟꯃꯤ ꯈꯔ ꯑꯃꯁꯨ ꯌꯥꯝ ꯐꯤꯡꯅ ꯁꯒꯣꯜ ꯊꯧꯖꯜꯂꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯂꯥꯏꯁꯕꯔꯤꯗ ꯂꯩꯔꯤꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯊꯥꯔꯛꯄꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯁꯤꯅꯁꯨ ꯌꯥꯝ ꯐꯤꯡꯅ ꯂꯥꯎꯅꯔꯤ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛ ꯃꯅꯨꯡꯂꯣꯝꯗ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯔꯁꯤꯌꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯦꯜꯍꯥꯝ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ
ꯑꯦꯜꯐ꯭ꯔꯦꯗꯅ ꯊꯥꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅꯗꯤ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅ ꯑꯃꯗꯤ ꯆꯦꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯂꯥꯟꯊꯦꯡꯅꯅꯕ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯑꯦꯜꯍꯥꯝꯅ ꯍꯥꯏꯔꯛꯂꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯍꯧꯖꯤꯛ ꯊꯥꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯗꯣꯝ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯍꯦꯛ ꯎꯈꯤꯕ ꯃꯇꯝꯗ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯍꯥꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯑꯦꯊꯦꯜꯁ꯭ꯇꯦꯟ ꯌꯥꯎꯗꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯣꯏ꯫ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅ ꯃꯈꯥ ꯇꯥꯔꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯩꯒꯤ ꯌꯥꯊꯪ ꯁꯣꯏꯗꯅ ꯏꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯜꯍꯥꯝꯅ ꯈꯤꯇꯪ ꯐꯤꯡꯀꯠꯅ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯣꯝꯅ ꯀꯅꯥꯕꯨ ꯊꯥꯖꯒꯅꯤ ꯊꯥꯖꯔꯣꯏ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯈꯟꯇꯣꯛꯐꯝ ꯈꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤ꯫ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯁꯨ ꯃꯨꯟꯅ ꯈꯟꯊꯔꯨꯕ ꯀꯥꯟꯗ ꯑꯦꯜꯍꯥꯝꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯃꯃꯤ ꯈꯔ ꯎꯔꯛꯄꯗꯒꯤ ꯆꯦꯟꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯄꯥꯟꯂꯣꯝꯗꯅ ꯃꯥꯔꯁꯤꯌꯥꯒꯤ ꯑꯦꯂꯥꯏꯁꯕꯦꯔꯤꯗꯒꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯊꯥꯔꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯋꯤꯟꯆꯦꯁꯇꯔ ꯀꯣꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯁꯣꯝꯗ ꯑꯦꯜꯍꯥꯝꯒ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯧꯕ ꯂꯥꯛꯂꯤ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯒꯃꯤꯟ ꯀꯧꯏ꯫ ꯃꯍꯥꯛꯁꯤ ꯂꯩꯈꯤꯗꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯑꯣꯏꯅꯗꯤ ꯏꯇꯣꯝ ꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯦꯊꯦꯜꯁ꯭ꯇꯦꯟ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯐꯝꯁꯤꯗ ꯂꯩꯇꯦ꯫ ꯖꯒꯥ ꯑꯃꯗ ꯂꯥꯏ ꯅꯤꯡꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯃꯐꯝꯁꯤ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯦꯜꯍꯥꯝꯒ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟꯒꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯅꯕ ꯄ꯭ꯔꯕꯞ ꯊꯣꯛꯂꯛꯄꯗ ꯐꯥꯗꯔ ꯄꯤꯌꯥꯔꯤꯡ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯗꯔ ꯄꯤꯌꯥꯔꯤꯡꯅ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯗ ꯑꯦꯊꯦꯜꯁ꯭ꯇꯦꯟꯗꯨ ꯖꯒꯥ ꯑꯃꯗ ꯂꯥꯏ ꯈꯨꯔꯝꯅꯕꯒꯤꯗꯃꯛ ꯆꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯅꯔꯦ꯫ ꯃꯁꯤꯗ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅ ꯌꯥꯝ ꯁꯥꯎꯅ ꯐꯥꯗꯔ ꯄꯤꯌꯥꯔꯤꯡꯗ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯄꯥ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯝꯃꯨꯔꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯨ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯗꯥꯏꯇ ꯂꯧꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯆꯠꯊꯣꯛꯈꯤꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯐꯥꯗꯔ ꯄꯤꯌꯥꯔꯤꯡꯗ ꯌꯥꯊꯪ ꯄꯤꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯕꯨ ꯊꯤꯔꯛꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯆꯪꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯔꯤꯡꯅꯗꯤ ꯑꯦꯜꯍꯥꯝꯗ ꯍꯪꯂꯤ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯦꯜꯍꯥꯝꯅꯁꯨ ꯎꯇ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯥꯟꯃꯤ ꯈꯔꯁꯨ ꯌꯧꯁꯤꯜꯂꯛꯄꯗꯒꯤ ꯐꯥꯗꯔ ꯄꯤꯌꯥꯔꯤꯡꯅ ꯑꯦꯜꯍꯥꯝꯗ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯈꯔꯁꯤꯒ ꯃꯥꯒ ꯐꯥꯏꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯄꯥꯟꯂꯣꯝꯗꯅ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅ ꯑꯦꯜꯍꯥꯝꯗ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯅ ꯃꯇꯝ ꯑꯃ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯤꯡ ꯑꯦꯗꯋꯥꯔꯗꯇ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯍꯥꯏꯕꯁꯤꯕꯨ ꯁꯦꯞ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯜꯍꯥꯝꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯎꯇ꯭ꯔꯤꯠꯁꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟꯒꯤ ꯑꯣꯏꯔꯒꯗꯤ ꯃꯄꯥꯒꯨꯝꯕꯅꯤ꯫ ꯑꯩꯅꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯅꯔꯛꯂꯕꯅꯤ꯫ ꯃꯍꯥꯛ ꯊꯥꯖꯕ ꯌꯥꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯦꯜꯍꯥꯝꯅ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟꯕꯨ ꯄꯨꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯦ ꯍꯣꯡꯈꯤꯗꯨꯅ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯕꯦꯕꯟꯕꯔꯒ ꯀꯣꯅꯨꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠ ꯁꯥꯟꯇꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤ꯫ ꯂꯩꯕꯥꯛꯁꯤꯡꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯅꯈꯤꯕꯗꯒꯤ ꯃꯈꯣꯏ ꯂꯥꯟ ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯃꯁꯤꯗ ꯐꯦꯅꯟꯅ ꯃꯌꯥꯝꯁꯤꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯂꯥꯟꯐꯝ ꯀꯌꯥꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅꯁꯨ ꯇꯥꯍꯜꯂꯤ꯫ ꯎꯇ꯭ꯔꯤꯠꯅ ꯍꯥꯠꯈꯤꯕ ꯚꯥꯏꯀꯤꯡ ꯂꯨꯆꯤꯡꯕ ꯀꯌꯥꯒꯤ ꯃꯔꯝꯗꯁꯨ ꯇꯥꯛꯂꯤ꯫ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝꯁꯤꯡꯗꯨꯗ ꯁꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤ ꯀꯌꯥꯒꯤ ꯃꯊꯪ ꯃꯊꯪ ꯄꯜꯂꯛꯄꯗ ꯀꯅꯨꯠ, ꯕ꯭ꯂꯗꯍꯤꯌꯔ ꯑꯃꯗꯤ ꯁ꯭ꯀꯦꯠꯀꯤ ꯃꯤꯡꯁꯨ ꯄꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯗꯤ ꯁ꯭ꯀꯦꯠꯀꯤ ꯃꯤꯡ ꯄꯜꯂꯛꯄꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯂꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯐꯦꯅꯟꯗ ꯊꯤꯡꯂꯤ꯫ ꯐꯦꯅꯟꯅꯗꯤ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯃꯇꯝ ꯑꯃꯒꯤ ꯚꯥꯏꯀꯤꯡ ꯁ꯭ꯀꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯍꯥꯏꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯍꯥꯏꯔꯛꯂꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯃꯥꯒꯤ ꯃꯃꯪꯗ ꯅꯤꯡꯊꯧ 8 ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯁꯈꯤꯅꯥ ꯑꯃ ꯐꯪꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯤꯗ꯭ꯔꯤꯛ ꯆꯪꯉꯛꯇꯨꯅ ꯎꯇ꯭ꯔꯤꯠꯇ ꯄꯥꯎ ꯑꯃ ꯇꯝꯈꯤꯕꯗꯒꯤ ꯍꯟꯇꯛ ꯃꯔꯛ ꯃꯥꯒꯤ ꯃꯃꯪꯗ ꯇꯣꯏꯅ ꯎꯕ ꯅꯤꯡꯊꯧ 8 ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯅꯥꯆꯪꯅ ꯇꯥꯟꯅꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯂꯦꯞꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯦꯛꯁꯟ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯅꯨꯄꯤ ꯑꯦꯜꯒꯤꯐꯨ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯪꯂꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇ ꯂꯦꯞꯈꯠꯄꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯂꯦꯞꯈꯠꯂꯦ꯫ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟ ꯄꯨꯔꯛꯇꯨꯅ ꯑꯦꯜꯍꯥꯝꯒ ꯄꯨꯟꯅ ꯆꯪꯉꯛꯂꯤ꯫ ꯎꯇ꯭ꯔꯤꯠꯅꯁꯨ ꯑꯦꯜꯍꯥꯝ ꯍꯣꯏꯒ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ꯫ ꯑꯗꯨꯒ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯗ ꯑꯩꯒꯤꯁꯤꯗ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯤ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ꯫ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅ ꯍꯥꯏꯔꯛꯂꯤ ꯃꯐꯝꯁꯤꯗ ꯑꯩ ꯏꯆꯥꯁꯦ ꯄꯨꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯦꯗꯋꯥꯔꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯌꯥꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯎꯇ꯭ꯔꯤꯠꯇ ꯇꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯗꯤ ꯍꯧꯖꯤꯛ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯃꯥꯒꯤ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅꯗꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕ ꯄꯥꯝꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯦꯜꯒꯤꯐꯨ ꯑꯃꯗꯤ ꯑꯦꯜꯍꯥꯝꯅ ꯋꯦꯁꯦꯛꯇ ꯍꯧꯖꯤꯛ ꯇꯧꯍꯧꯔꯤꯕ ꯍꯥꯏꯕꯗꯤ ꯑꯦꯜꯐ꯭ꯔꯦꯗꯅ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯃꯉꯣꯟꯗ ꯌꯦꯜꯂꯛꯀꯗꯕ ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯠꯅꯕ ꯇꯧꯍꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯈꯟꯅꯔꯛꯄꯗꯒꯤ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯄꯥꯒꯤ ꯐꯝꯁꯤ ꯃꯨꯟꯅꯕꯒꯤ ꯆꯥꯎꯔꯕ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯈꯥꯝꯃ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯃꯥꯅ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯄꯥꯏꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯐꯦꯅꯟꯒꯤ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯅꯤꯡꯊꯧ ꯈꯔ ꯁꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯪꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯎ ꯍꯥꯏꯔꯤ꯫ ꯐꯦꯅꯟꯒꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤ ꯂꯣꯔꯗ ꯑꯩꯅ ꯃꯪꯈꯤꯕ ꯃꯪꯗꯨ ꯑꯆꯝꯕ ꯃꯪ ꯅꯠꯇꯦ꯫
ꯇꯥꯏꯕꯪꯗ ꯊꯣꯛꯀꯗꯕ ꯃꯥꯜꯂꯤ ꯍꯟꯇꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯡꯊꯧ 7 ꯁꯤꯒꯅꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯒꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤꯗ ꯎꯇ꯭ꯔꯦꯅꯗꯤ ꯊꯋꯥ ꯁꯥꯗꯅ ꯃꯥꯗꯤ ꯅꯤꯡꯊꯧꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯟꯖꯥꯁꯤꯗ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒ ꯑꯦꯜꯍꯥꯝꯒ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯎꯇ꯭ꯔꯤꯠꯇ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯦꯊꯦꯜꯁꯇꯦꯟꯗꯤ ꯑꯦꯗꯚꯥꯏꯖꯔꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯏꯟꯁꯤꯟꯕꯗꯒꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯌꯥꯝ ꯀꯟꯅ ꯂꯨꯞꯁꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝꯁꯤꯁꯨ ꯎꯇ꯭ꯔꯤꯠꯅ ꯀꯩꯝꯇ ꯊꯋꯥ ꯁꯥꯗꯅ ꯃꯃꯥꯡꯗ ꯃꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟꯗ ꯂꯨꯞꯄ ꯄꯥꯁꯇꯔ ꯀꯌꯥ ꯑꯃ ꯋꯥꯠꯈ꯭ꯔꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐꯦꯅꯟ ꯁꯤꯇ꯭ꯔꯤꯛ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯔꯁꯥꯒꯤ ꯑꯦꯂꯥꯏꯁꯕꯔꯤꯗ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯁꯨ ꯋꯦꯁꯦꯛꯁꯀꯤ ꯂꯥꯏꯅꯤꯡꯐꯝ ꯑꯃ ꯖꯒꯥꯗ ꯂꯩꯔꯤꯕ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯥ ꯑꯦꯗꯋꯥꯔꯗꯅ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯂꯤꯕ ꯑꯦꯜꯐ꯭ꯔꯦꯗꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯗꯨ ꯑꯦꯜꯐ꯭ꯔꯦꯗꯅ ꯄꯥꯏꯗ꯭ꯔꯤꯉꯩ ꯑꯦꯜꯐ꯭ꯔꯦꯗꯅ ꯈꯨꯗꯨꯝ ꯆꯟꯗ꯭ꯔꯤꯉꯩ ꯃꯥ ꯍꯥꯟꯅ ꯆꯠꯁꯟꯗꯨꯅ ꯉꯥꯛ ꯁꯦꯟꯕꯤꯅꯕꯁꯨ ꯍꯥꯏꯔꯤ ꯃꯁꯤꯗ ꯄꯥꯎꯈꯨꯝꯁꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯄꯤꯕꯒꯤ ꯃꯍꯨꯠꯇ मागे एडवाइजर एंगल मंदर हारिबा निपासिन ओइना खुमगली महांग हाइरगली अदोमना हाइरगा अखोइना चटकदब नत्ति अखोइदि ईश्वरगी अयाबा यावरगा चटकदबनी मतांगसिदा अखोइ कुमना खनौखिगे अदोमसु प्रार्थना तौबिरो हाइदुना मफमसिदगी लेंथोकपिक्रो हाइरगली हुजि एथेल्सटेन हाइरकपगी मुहुत्ता एंगल मंदर हारिबा निपासिना फादर प्यालिंगदा ऑर्डर तौरकपसिदा फादर प्यालिंगसु अंगको मफाउरी एथेल्सटेनसु तुमिन्ना दमक लेरी फादर प्यालिंगसु उपाय लेतबदगी तुमिन्ना थोक्रे मफमसिदना एथेल्सटेनना मागी मरुप अमसु ओइरिबा माना याम थाजना लोइनरिबा एंगल मंदर हारिबा एडवाइजर असिदा अइ चटलो हाइरा नत्रगा चटकनो हाइरा हाइदुना हंगली एंगल मंदर नम कुमगली वहांगदुगी पाउकुमदु अइना पीबा ngамलोइ ईश्वरगी लाइरिकसिना पीगदबनि हाइदुना माना लाइरिक अम पाइखतक्रे अदुगा एथेल्सटेनदा गेम अमसु सानो हाइदुना सानहल्ली होजे एथेल्सटेनना ममित उछन्दुना गेम बोर्ड असिदा लेरिबा नुंग मयामसिदगी अमा पाइदुना माइगै अमदा खोंथांग खरा इलगली एंगल मंदरनासु एथेल्सटेनना इलगलिबा पोरमसिगी लाइरिकसिदा यावगा लमाइसि फाक्तुन येंगबदा मखोइगी प्रभु जिसुना मतमा चटखिबा खोंचत अमगी मतंगदा ईदुना यावरमली महानासु वाहि खरसि पाबदगी खंगले मसदगी एंगल मंदरना एथेल्सटेनदा हाइरी ईश्वरगी अपामगी मतुंग इनदी नंगना हुजिक तौगदबसि लांथेंगनबनि हाइख्रे मथंगी सिनसिदना उट्रिट फेनन अमदि सिट्रिक मखोइहुमसि एल्फ्रेडना लरिबा मार्शागी एलाइजबरी कोनुंगसिदा लागली तसेंगमदि मखोइना लागलिबसि एथेल्सटेन अमदि एल्फ्रेडकी मरक्ता नुंगाइनदबा लरिबा खुथोंगनरकपा याबगी फिबमदा लरिबसि खामनबगीदमक लागलिबनि मखोइना हुजिक मफमसिदा चंगपदा एल्फ्रेडना लानमी मयाम लानगीदमक तयारी तौदुना लेरमले एल्फ्रेडनासु अंग मथु खरगा अकुपा वाफम कयाम खन्नदुना लेबसि मखोइयुमना उरे मसिदगी उट्रिना फेननगा सिट्रिकदा एल्फ्रेडना हुजिक हुजिक तौरिबा लालोंग असि करिनो हाबदु कांगतोंगनबगीदमक थादोक्रे मासु मथंदा मफमसिगी फिबमसि येंगदुना लेरिङै नहा अनि खक चंगतुना मगोंदा थवoi सिदना उट्रिटकी थांगसि लेरगे ममल कयानो हाइदुना थांगसि सत्कदगी तौरगले अदुबु उट्रिना धप तौबदगी अनिसि कीदुना चेनख्रे सोमदना फेननगा सिट्रिकना लानमी अमा कोक्सन्दुना मखोइसु लान मतेंग पांगबा लाक्लिबनि हाइजन्दुना तौगदुरबे लालोंग असिगी मतंगदा हांगतोक्रे मसिदा लानमीसिना हाइरगदी हंता अखोइगी लॉर्ड एल्फ्रेडना तौगदुरबिसि माना मयाम एथेल्सटेनगी मतक्ता लांदागदबा नत्ते अदुगा मागी लानमी खरसु मपालोमना लुमन्दुना थमख्रे अदुगा एथेल्सटेनगी तुमदु मफमसे हेक यौरकपगा माइगै अनिदगी लांता सन्दुना माइथीबा पीगदुरबनि हाइरगली वाफमसे हुजिक फेननगा सिट्रिकना उट्रिटसु तमख्रे मसिदगी उट्रिना हाइरगली अदुराबे एथेल्सटेनना मफमसे यौरक्तिङै अखोइना मफमसिबु खुदुम चलहौबा अमा दरकार ओइ हाइरगली मसिदा सिट्रिकका फेननगना हाइरगली लॉर्ड अखोयुम खक्तना मफमसिबु करमना खुदुम चनबा ngамगदोरिबनो ओइथोक्लोइदबा थबकनि हाइरी उट्रिना मुखमगदी अखोयुमना मफमसिबु पुरा ओइना खुदुम चनबदि ngамोइ आइनासु खंगी अदुना मफमसिगी गेटसि खक्तंग खुदुम चनगदबनि हाइख्रे मसिदगी मखोयुमना अहिंगी मतम ngaइदुना गेट ngaइबा लानमीसिंगि मनाक्ता चंगचंदुना लानमीसिंगि फुदत्तुना यान मांगनदुना थमख्रे अदुगा गेट असि मखोइ कंट्रोलदा थमदुना नुंगानबा ngaइदु लेख्रे मसिदिक सिनसि नुंगालबा मतुंग एथेल्सटेन अमदि मागी लानमी मयामसिसु मफमसिदा लाक्तुना योक्सलगली मसिबु उट्रिट ओइनासु उरे एल्फ्रेडसु लानबन मथक्सिदा लेप्तुना लाक्लिबा मयामबा एथेल्सटेनदा लावली मफमदुदगी हेना चंगचलगनु एलाइजबरीदा लरिबा लानमी मयामसि अइगी लानमी ngaktani अइना कैदौनुंगदा ममा मसक खंगदबा नंगा शांतिगी वारी सानादुना यासनबा पोरकपा पामदे सिलेंडरसु तौगदबा लैते हाइरगली एथेल्सटेन अमुक फजना लावली इनाव अइसु अदु हांगना पंगबा मीदि नत्ते नंगा तौरकदबा लालोंग अइना हाना खंगी अइबु मफमसिदा लेपन्दो थमलगा तुंगलोमदगी नंगी लानमी खरना लांदारकनबा सिल्लिबदु अइना खंगदबा नत्ते नंगना लुमन्दुना थममलिबा नंगी लानमीसिंगदु अइना फादुना पोरकलबनि हाइदुना एल्फ्रेडकी उमंगदा लुमन्दुना थमलुबा लानमीसिंगसि बंदी ओइना लोइना फादुना पुथोरगले एल्फ्रेडसु मागी प्लान अमा फेल ओइबसिदा थमोइ काइख्रे एथेल्सटेन अमुक मखा ताना लावगली हौजिकति नंग माइथीरे हाइना खंजरो मो अइंगोंदा सिलेंडर तौरो नत्रगदी गेट असि थुगाइदुना चंगचलगा खुदिमक तुमलगनि हाइरी एल्फ्रेडना अमुक लावरी नंगना गेट असि कैदौनुंगदा
ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯉꯣꯟꯗ ꯁꯦꯂꯦꯟꯗꯔ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ ꯑꯦꯊꯦꯜꯁꯇꯦꯟ ꯑꯃ ꯈꯨꯝꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯒꯦꯠꯁꯦ ꯊꯨꯒꯥꯏꯕꯒ ꯂꯣꯏꯅꯅ ꯅꯪꯁꯨ ꯂꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩꯔꯤ ꯁꯥꯎꯕꯁꯨ ꯁꯨꯝ ꯍꯦꯟꯀꯠꯅꯔꯦ ꯃꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯁꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯇ꯭ꯔꯤꯠꯅ ꯊꯣꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯈꯥꯝꯅꯕꯒꯤꯗꯃꯛ ꯐꯦꯅꯟꯒ ꯁꯤꯇꯤꯀꯗ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯛꯅꯕ ꯇꯌꯥꯔꯤꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯈ꯭ꯔꯒ ꯃꯥꯅ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯦꯜꯐ꯭ꯔꯦꯗ ꯑꯩ ꯕꯦꯕꯦꯟꯕꯔꯒꯇꯒꯤ ꯂꯥꯛꯄ ꯎꯇ꯭ꯔꯤꯠꯅꯤ ꯅꯪꯅꯁꯨ ꯍꯥꯟꯅ ꯈꯪꯉꯝꯕ ꯌꯥꯏ ꯑꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯦꯡꯕ ꯉꯥꯛꯇ ꯉꯥꯡꯕꯅꯤ ꯑꯩꯅ ꯃꯐꯝꯁꯤꯒꯤ ꯒꯦꯠ ꯑꯁꯤꯕꯨ ꯉꯔꯥꯡꯗꯒꯤ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯌꯥꯝꯕ ꯑꯦꯊꯦꯜꯁꯇꯦꯟꯗ ꯁꯦꯂꯦꯟꯗꯔ ꯇꯧꯍꯧꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕꯅꯤ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯦꯜꯐ꯭ꯔꯦꯗꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯎꯇ꯭ꯔꯤꯠꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯎꯇ꯭ꯔꯤꯠ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯑꯦꯜꯐ꯭ꯔꯦꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯤ ꯃꯌꯥꯝꯅ ꯑꯩꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯐꯦꯜ ꯑꯣꯏꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗ ꯃꯌꯥꯝꯅ ꯄꯥꯎ ꯑꯁꯤꯕꯨ ꯇꯝꯕꯤꯌꯨ ꯑꯩꯅ ꯈꯨꯗꯤꯡꯃꯛꯁꯤ ꯂꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯇꯧꯔꯨꯕ ꯊꯧꯔꯥꯡꯅꯤ ꯃꯁꯤꯕꯨ ꯐꯦꯜ ꯑꯣꯏꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯎꯇ꯭ꯔꯤꯠꯇꯁꯨ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯛꯄꯤꯔꯣ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯑꯦꯜꯐ꯭ꯔꯦꯗ ꯊꯣꯛꯂꯛꯂꯒ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯃꯌꯥꯝꯕ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯃꯥꯒꯤ ꯊꯥꯡꯁꯥꯡꯁꯤ ꯊꯥꯗꯔꯝꯂꯒ ꯐꯤꯡꯅꯗꯨꯃꯛ ꯆꯪꯁꯜꯂꯛꯂꯤ ꯃꯁꯤꯗ ꯑꯦꯜꯐ꯭ꯔꯦꯗꯅꯗꯤ ꯃꯌꯥꯝꯕꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯂꯦꯡꯒꯣꯟꯅꯅꯕ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟꯅ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯃꯊꯕꯥꯛꯇ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯎꯇ꯭ꯔꯤꯠꯅ ꯂꯥꯎꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟꯗꯤ ꯍꯧꯖꯤꯛ ꯑꯦꯡꯒꯜꯃꯟꯗꯔ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯁꯨ ꯑꯣꯏꯔꯤꯕ ꯅꯤꯄꯥꯁꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯅꯕ ꯌꯥꯊꯪ ꯄꯤꯈ꯭रे ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯁꯨ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯇꯨꯅ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯂꯥꯟꯃꯤꯅꯤ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯤ ꯍꯥꯠꯄ ꯇꯨꯞꯄ ꯍꯧꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯂꯥꯟꯐꯝꯁꯤꯕꯨ ꯈꯥꯝꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯥꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯑꯦꯡꯒꯜꯃꯟꯗꯔ ꯍꯥꯏꯔꯤꯕ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯥꯁꯇꯔ ꯀꯌꯥ ꯑꯃꯕꯨ ꯃꯈꯨꯠꯃꯛꯅ ꯍꯥꯠꯄꯁꯤ ꯎꯔꯤ ꯃꯁꯤ ꯎꯕꯗ ꯃꯍꯥꯛ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯔꯝꯗꯤ ꯑꯦꯡꯒꯜꯃꯟꯗꯔ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯕ ꯃꯤꯅꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯀꯧꯗꯨꯅ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯊꯥꯡ ꯂꯩꯒꯦ ꯍꯥꯏꯈꯤꯕ ꯅꯍꯥꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯃꯇꯨꯡꯂꯣꯝꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯐꯨꯔꯝꯂꯒ ꯎꯇ꯭ꯔꯤꯠꯀꯤ ꯊꯥꯡ ꯑꯁꯤ ꯃꯨꯟꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯊꯥꯡ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯟꯐꯝꯁꯤ ꯈꯥꯝꯅꯕꯒꯤꯗꯃꯛ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯥꯟꯐꯝꯁꯤ ꯂꯦꯞꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯁꯥꯅ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯌꯥꯖꯈ꯭ꯔꯕ ꯅꯅꯥꯎꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯃꯁꯤꯗ ꯑꯦꯊꯦꯜꯁꯇꯦꯟꯅ ꯀꯨꯝꯃꯛꯂꯤ ꯃꯥꯅ ꯉꯁꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯌꯥꯖꯔꯕꯁꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯎꯇ꯭ꯔꯤꯠꯅꯗꯤ ꯃꯗꯨ ꯊꯣꯛꯇꯅꯕ ꯂꯝꯕꯤꯁꯨ ꯀꯌా ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤ ꯇꯟꯖꯥꯁꯤꯗ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯕ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯑꯦꯡꯒꯜꯃꯟꯗꯔ ꯆꯪꯉꯛꯇꯨꯅ ꯎꯇ꯭ꯔꯤꯠꯅ ꯊꯤꯡꯂꯤꯕ ꯂꯥꯟꯐꯝꯁꯤ ꯂꯦꯞꯇꯅꯕ ꯏꯟꯁꯤꯜꯂꯛꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯌꯦꯛꯅꯕꯁꯤ ꯃꯐꯝꯁꯤꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯅꯠꯇꯦ ꯅꯪꯅ ꯉꯁꯤ ꯃꯄꯥ 100 ꯍꯥꯠꯈꯤꯕꯗ ꯇꯨꯡꯗ ꯃꯆꯥ 100 ꯑꯃꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯃꯨꯟꯅ ꯈꯜꯂꯨ ꯅꯪꯗꯤ ꯂꯝꯗꯝꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯇꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯝꯃꯒ ꯑꯦꯡꯒꯜꯃꯟꯗꯔꯗ ꯍꯥꯏꯔꯛꯂꯤ ꯃꯇꯥꯡꯁꯤꯗꯗꯤ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯈꯔ ꯆꯨꯝꯕ ꯍꯦꯟꯈ꯭ꯔꯦ ꯅꯪꯒꯤ ꯋꯥꯐꯝ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯑꯦꯡꯒꯜꯃꯟꯗꯔꯁꯤ ꯋꯥꯔꯧꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯀꯦ ꯇꯧꯕꯗ ꯑꯦꯡꯒꯜꯃꯟꯗꯔꯅ ꯍꯥꯟꯅ ꯎꯇ꯭ꯔꯤꯠ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯎꯇ꯭ꯔꯤꯠꯅ ꯈꯛꯇ ꯃꯥꯕꯨ ꯈꯪꯗꯕ ꯑꯣꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯎꯇ꯭ꯔꯤꯠꯇ ꯍꯥꯏꯔꯛꯂꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯦꯡꯒꯜꯃꯟꯗꯔ ꯑꯩꯒꯤ ꯑꯊꯣꯏꯕ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯑꯦꯗꯚꯥꯏꯖꯔꯅꯤ ꯆꯥꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯎꯇ꯭ꯔꯤꯠ ꯑꯃ ꯈꯨꯝꯃꯛꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯁꯤ ꯑꯩꯒꯤꯁꯨ ꯃꯔꯨꯞꯅꯤ ꯑꯦꯡꯒꯜꯃꯟꯗꯔꯗ ꯑꯣꯟꯁꯜꯂꯛꯇꯨꯅ ꯍꯪꯂꯤ ꯑꯗꯣꯝꯅ ꯁꯦꯛꯁꯟ ꯖꯥꯇꯤ ꯑꯣꯏꯅ ꯍꯤꯡꯂꯒ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯤꯡ ꯊꯣꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯑꯦꯡꯒꯜꯃꯟꯗꯔꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯑꯩ ꯄꯣꯛꯄꯗꯤ ꯚꯥꯏꯀꯤꯡ ꯖꯥꯇꯤꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯍꯤꯡꯉꯛꯄꯅ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯡꯉꯛꯄꯅꯤ ꯑꯩꯅ ꯃꯇꯝ ꯑꯃꯒꯤ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗ ꯑꯃꯗꯤ ꯌꯣꯔ ꯁꯟ ꯏꯟ ꯔꯣꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗꯒꯤ ꯈ꯭ꯔꯥꯏꯁꯄꯨ ꯃꯁꯛ ꯈꯪꯖꯈꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯖꯗꯨꯅꯁꯨ ꯂꯥꯛꯂꯤ ꯑꯗꯣꯝꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯑꯗꯣꯝ ꯁꯦꯛꯁꯟ ꯖꯥꯇꯤꯗ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯣꯝꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯕ ꯃꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯗꯣꯝꯅ ꯒꯨꯟꯁꯨ ꯌꯥꯝꯅ ꯍꯦꯜꯂꯝꯒꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯔꯨꯞ ꯑꯃꯒꯨꯝ ꯊꯦꯡꯅꯈꯤꯁꯤ ꯍꯥꯏꯔꯤ ꯑꯦꯡꯒꯜꯃꯟꯗꯔꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯂꯤ ꯍꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯈꯤꯁꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯁꯥꯁꯟ ꯇꯧꯔꯤꯕ ꯅꯣꯔꯊꯝꯕꯤꯌꯥꯕꯨ ꯑꯦꯊꯦꯜꯁꯇꯦꯟꯗ ꯍꯥꯟꯅ ꯀꯠꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯅ ꯁꯥꯒꯠꯄ ꯄꯥꯝꯂꯝꯕ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯋꯥꯈꯜ ꯉꯥꯛꯇꯪ ꯈꯜꯂꯒ ꯑꯦꯊꯦꯜꯁꯇꯦꯟꯗ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯅꯣꯔꯊꯝꯕꯤꯌꯥꯕꯨ ꯁꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯗꯨꯗꯤ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯣꯏꯔꯀꯥꯟꯗ ꯁꯤꯟꯅꯒꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯦꯊꯦꯜꯁꯇꯦꯟ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯍꯌꯦꯡ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛꯇꯨ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯡꯒꯜꯃꯟꯗꯔꯅ ꯎꯇ꯭ꯔꯤꯠꯅ ꯆꯠꯈꯤꯕꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯒ ꯑꯦꯊꯦꯜꯁꯇꯦꯟꯗ ꯎꯇ꯭ꯔꯤꯠꯇ ꯀꯥ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯏꯟꯁꯤꯟꯈ꯭ꯔꯦ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯃꯕꯨꯛꯅꯤꯡ ꯇꯞꯅ ꯑꯣꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯁ꯭ꯀꯣꯠꯂꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤꯁꯨ ꯑꯣꯏꯔꯤꯕ ꯁꯥꯒꯩꯒꯤ ꯃꯆꯥꯁꯤꯡꯁꯨ ꯑꯣꯏꯔꯤꯕ ꯗꯣꯝꯅꯥꯜ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯗ ꯍꯪꯂꯤ ꯁꯦꯛꯁꯟ ꯃꯁꯦꯟꯒꯤ ꯂꯥꯟꯐꯝ ꯑꯗꯨ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ
ꯗꯝꯅꯥꯜꯅ ꯑꯃꯨꯛ ꯀꯨꯝꯃꯛꯂꯤ ꯑꯦꯗꯋꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯁꯦꯛꯁꯟ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟ ꯑꯃꯨꯛ ꯍꯪꯂꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯉꯣꯟꯗꯒꯤ ꯄꯥꯎ ꯂꯥꯛꯈ꯭ꯔꯕꯔꯥ ꯁꯦꯛꯁꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯁꯝꯊꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯈꯣ ꯍꯥꯏꯔꯤ ꯃꯁꯤꯗ ꯗꯝꯅꯥꯜꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅ ꯃꯥꯅ ꯑꯗꯣꯝꯒ ꯎꯅꯕ ꯄꯥꯝꯃꯦꯁꯨ ꯍꯥꯏꯔꯛꯏ ꯑꯦꯟꯂꯥꯐꯅ ꯑꯩꯈꯣꯏ ꯈꯛꯇꯒ ꯄꯨꯟꯖꯟꯕ ꯄꯥꯝꯕꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯀꯌꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯅꯕ ꯄꯨꯟꯁꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯇꯥꯏ ꯃꯁꯤꯗ ꯀꯣꯟꯁꯇꯦꯟꯇꯤꯟꯅꯗꯤ ꯃꯈꯣꯏꯗꯤ ꯍꯥꯟꯅꯒꯨꯝ ꯁꯦꯛꯁꯟꯁꯤꯡꯒ ꯌꯥꯅꯗꯨꯅ ꯂꯩꯕ ꯄꯥꯝꯕꯗꯒꯤ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯀ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤ ꯑꯦꯊꯦꯜꯁꯇꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯇꯥꯛꯁꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯗꯝꯅꯥꯜꯅꯗꯤ ꯁꯦꯛꯁꯟꯁꯤꯡꯁꯤ ꯅꯨꯡꯁꯤꯗꯕꯗꯒꯤ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯀ ꯑꯣꯏꯅ ꯄꯨꯟꯁꯟꯕ ꯄꯥꯝꯂꯤ ꯑꯗꯨꯕꯨ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤꯅ ꯁꯦꯛꯁꯟꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯗꯨ ꯁꯥꯡꯗꯅꯕ ꯋꯦꯁꯦꯛꯁꯇ ꯄꯥꯎ ꯊꯥꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯗꯝꯅꯥꯜ ꯌꯥꯊꯪ ꯏꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯁ꯭ꯄꯥꯏ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯅ ꯃꯥꯔꯁꯤꯌꯥꯔꯣꯝꯗ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯅꯥꯎꯅꯨꯄꯥ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯝꯈ꯭ꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯦꯟꯂꯥꯐ ꯍꯔꯥꯎꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯁꯤ ꯃꯥꯒꯤ ꯂꯥꯡꯗ ꯇꯨꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥ ꯍꯧꯖꯤꯛ ꯍꯦꯟꯅ ꯊꯃꯣꯏ ꯄꯤꯛꯄ ꯃꯤ ꯑꯣꯏꯔꯛꯂꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯦꯛꯁꯟꯁꯤꯡꯒꯤ ꯌꯦꯛꯅꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯈꯔ ꯂꯤꯜꯂꯦ ꯇꯥꯛꯄꯅꯤ ꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯊꯪꯅꯕ ꯂꯝꯁꯤꯡꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯟ ꯖꯥꯇꯤꯁꯤꯡꯒꯤ ꯀꯤꯡꯅ ꯃꯈꯣꯏꯒ ꯄꯨꯟꯁꯟꯅꯕ ꯍꯥꯏꯈꯤꯕ ꯄꯥꯎ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯅꯥ ꯄꯪꯁꯟꯅꯕꯒꯨꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯃꯈꯣꯏꯅ ꯇꯥꯏ ꯃꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯔꯤ ꯑꯦꯟꯂꯥꯐꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯇꯥꯗꯕꯁꯨ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯈꯣꯏꯕꯨ ꯁꯥꯎꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯒꯗꯕꯅꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯋꯦꯁꯦꯛꯁꯇ ꯆꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯀꯨꯞꯄ ꯄꯥꯎꯁꯤꯡ ꯂꯧꯔꯨꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯟꯂꯥꯐꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯇꯥꯛꯊꯣꯛꯇ꯭ꯔꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯁꯤꯡꯗꯗꯤ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯦꯕꯟꯕꯔꯒ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇꯤꯠ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇꯨꯅ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒ ꯑꯦꯜꯍꯥꯝꯒꯗ ꯑꯦꯊꯦꯜꯁꯇꯦꯟꯅ ꯑꯦꯜꯐ꯭ꯔꯦꯗꯄꯨ ꯍꯥꯠꯈꯤꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯜꯒꯤꯐꯨꯁꯨ ꯄꯥꯈꯠꯇꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯆꯥꯅꯨꯄꯥ ꯑꯦꯗꯃꯤꯟꯕꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯑꯦꯒꯃꯤꯟꯁꯨ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯁꯤꯗ ꯑꯦꯜꯍꯥꯝꯅꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯀꯩꯗꯧꯅꯨꯡꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟꯕꯨꯗꯤ ꯍꯥꯠꯅꯕ ꯐꯥꯎꯕꯗꯤ ꯇꯧꯔꯛꯂꯣꯏ ꯍꯥꯏꯔꯤ ꯎꯇꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯃꯔꯝꯗꯤ ꯑꯦꯊꯦꯜꯁꯇꯦꯟ ꯍꯥꯟꯅꯒ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨ ꯂꯩꯍꯧꯔꯦ ꯍꯥꯏꯔꯤ ꯎꯇꯤꯠꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯑꯦꯡꯒꯜꯃꯟꯗꯔ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯕꯨꯅꯤ ꯃꯁꯤꯗꯒꯤ ꯑꯦꯜꯒꯤꯐꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯗꯤ ꯃꯥ ꯋꯦꯁꯦꯛꯁꯇ ꯍꯟꯈꯤꯔꯣꯏ ꯍꯥꯏꯔꯤ ꯎꯇꯤꯠꯅꯁꯨ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯉꯤꯈꯩ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯦꯜꯍꯥꯝꯅꯗꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯎꯇꯤꯠ ꯅꯪꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯎ ꯑꯩꯅꯁꯨ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯅꯥꯛꯇ ꯑꯦꯜꯍꯥꯝ ꯍꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯑꯦꯊꯦꯜꯁꯇꯦꯟ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯋꯥꯁꯛ ꯂꯧꯗꯨꯅ ꯃꯄꯥ ꯑꯦꯗꯋꯥꯔꯗꯅ ꯐꯝꯃꯝꯕ ꯁꯤꯡꯍꯥꯁꯟꯁꯤꯗ ꯐꯝꯈ꯭ꯔꯦ ꯃꯥꯅ ꯍꯧꯖꯤꯛ ꯊꯧꯔꯝꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯌꯥꯝ ꯁꯥꯎꯅ ꯑꯦꯡꯒꯜꯃꯜꯗꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯑꯦꯡꯒꯜꯃꯟꯗꯔꯗꯤ ꯀꯔꯤꯝꯇ ꯅꯥꯆꯨꯡꯕ ꯇꯧꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯁꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨ ꯂꯩꯔꯝꯂꯤ ꯍꯧꯖꯤꯛ ꯁꯥꯎꯅ ꯂꯥꯛꯂꯤꯕ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯑꯦꯡꯒꯜꯃꯜꯗꯔꯅ ꯎꯇꯤꯠꯇ ꯁꯥꯎꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯑꯃꯁꯨ ꯂꯩꯅꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯥꯒꯤ ꯂꯥꯂꯣꯡ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯕꯦꯕꯟꯕꯔꯒ ꯂꯣꯝꯗꯅ ꯐꯦꯅꯟꯅ ꯎꯇꯤꯠꯀꯤꯗꯃꯛꯇ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯔ ꯃꯥꯟꯅꯕ ꯑꯃ ꯁꯥꯗꯨꯅ ꯄꯨꯕꯤꯔꯛꯂꯤ ꯎꯇꯤꯠꯅꯁꯨ ꯐꯦꯅꯟꯅ ꯄꯨꯕꯤꯔꯛꯂꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯑꯩꯒꯤ ꯊꯥꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯏꯁꯣꯔꯅ ꯑꯩꯕꯨ ꯂꯥꯟꯊꯦꯡꯅꯕ ꯇꯣꯛꯂꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯁꯤꯗ ꯅꯪꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯈꯤꯕ ꯅꯤꯡꯊꯧ ꯇꯔꯦꯠ ꯁꯤꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯅ ꯀꯝꯗꯧꯒꯗꯧꯔꯤꯕ ꯃꯗꯨꯕꯨ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯊꯣꯛꯂꯒꯅ ꯀꯅꯥ ꯀꯅꯥ ꯁꯤꯒꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯦꯅꯟꯅꯗꯤ ꯎꯇꯤꯠꯇ ꯋꯥꯐꯝꯁꯤ ꯊꯥꯖꯕ ꯊꯝꯂꯨꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ ꯃꯈꯥꯔꯣꯝꯗꯅ ꯎꯇꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯁꯕꯥꯠꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯣꯏꯔꯤꯕ ꯑꯦꯒꯃꯤꯟꯕꯨ ꯁꯒꯣꯜ ꯐꯥꯕ ꯇꯝꯕꯤꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯕꯁꯤ ꯎꯔꯤ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯁꯨ ꯑꯄꯦꯟꯕ ꯄꯣꯛꯂꯤ ꯑꯗꯨꯒ ꯎꯇꯤꯠꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯊꯦꯜꯁꯇꯦꯟꯒ ꯑꯦꯡꯒꯜꯃꯟꯗꯜꯒꯁꯤ ꯃꯈꯣꯏꯅꯤ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯂꯩꯅꯔꯨꯕꯒꯤꯗꯃꯛ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯑꯦꯡꯒꯜꯃꯟꯗꯔꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯥꯞꯀꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯏꯁꯣꯔꯅ ꯀꯣꯛꯄꯤꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤꯗꯃꯛ ꯊꯕꯛ ꯑꯆꯧ ꯑꯆꯧꯕ ꯇꯧꯅꯕ ꯏꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯚꯥꯏꯀꯤꯡꯁ ꯈꯨꯗꯤꯡꯃꯛꯄꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯗ ꯑꯣꯜꯍꯟꯅꯕ ꯑꯃꯗꯤ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯨ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯀꯣꯟꯁꯤꯜꯍꯧꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯏꯟꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯅꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯊꯣꯛꯅꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯈꯣꯡꯆꯠ ꯂꯥꯛꯄ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯅ ꯅꯣꯔꯊꯝꯕꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯏꯐꯣꯋꯤꯛꯇꯅꯤ ꯃꯐꯝꯗꯨ ꯃꯄꯥ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯚꯥꯏꯀꯤꯡ ꯁꯤꯛꯇꯤꯒꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯜꯗꯔꯗ ꯁꯤꯟꯅꯗꯨꯅ ꯊꯝꯃꯝꯕꯅꯤ
ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯦꯕꯟꯕꯔꯒ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯦꯗ꯭ꯔꯤꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠꯇ ꯏꯐꯣꯏ ꯑꯗꯨ ꯑꯦꯊꯦꯜꯁꯇꯦꯟꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯗꯤ ꯈꯨꯝꯂꯤ ꯏꯐꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯃꯈꯣꯏꯒꯤ ꯂꯣꯔꯗꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯋꯥꯐꯝꯁꯤ ꯑꯦꯊꯦꯜꯁꯇꯦꯟꯅꯁꯨ ꯈꯪꯕꯅꯤ ꯃꯥꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇꯁꯨ ꯍꯪꯖꯔꯤ ꯃꯁꯤꯗ ꯁꯦꯗ꯭ꯔꯤꯛꯅꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯐꯝꯁꯤꯕꯨ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠꯁꯤ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯧꯔꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅꯗꯤ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯉꯝꯂꯛꯂꯕꯀꯥꯟ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯁꯤꯕꯨ ꯁꯤꯟꯅꯗꯨꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯁꯛ ꯑꯣꯏꯅ ꯁꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯑꯦꯡꯒꯜꯃꯥꯟꯗꯔꯅ ꯀꯤꯡ ꯑꯦꯊꯦꯜꯁꯇꯦꯟꯗ ꯏꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯌꯦꯛꯅꯕ ꯌꯥꯝꯈꯠꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯑꯔꯣꯏꯕꯗ ꯎꯇ꯭ꯔꯤꯠꯅ ꯍꯥꯏꯔꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕꯗꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕꯗꯤ ꯍꯣꯠꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯨꯝ ꯏꯐꯣꯏ ꯇꯨꯡ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯌꯥꯊꯪꯗꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗꯒꯤ ꯆꯔꯆ ꯁꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯣꯝꯀꯠꯇꯨꯅ ꯂꯩꯔꯝꯂꯤ ꯕꯥꯏꯀꯤꯡꯁ ꯑꯌꯥꯝꯕꯅꯁꯨ ꯅꯝꯐꯨ ꯇꯧꯗꯨꯅ ꯀꯤꯍꯟꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯑꯣꯜꯍꯟꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯁꯨ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯨ ꯊꯤꯡꯗꯨꯅ ꯃꯌꯥꯝꯗꯁꯨ ꯏꯟꯗꯅꯕ ꯂꯥꯎꯔꯨꯕꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯊꯤꯡꯂꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯎꯇ꯭ꯔꯤꯠꯄꯨ ꯈꯥꯝꯖꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯁꯦꯅꯥꯄꯇꯤ ꯗꯝꯅꯥꯜꯁꯨ ꯂꯩꯔꯝꯂꯤ ꯃꯥꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯆꯠꯊꯅꯕ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯣꯠꯂꯦꯟ ꯂꯝꯗꯝꯁꯤ ꯑꯣꯏꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯁꯤꯟꯅꯔꯨ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯋꯥꯐꯝꯁꯤꯡꯁꯤ ꯎꯇ꯭ꯔꯤꯠꯇꯁꯨ ꯇꯝꯂꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯍꯥꯏꯔꯝꯂꯤ ꯅꯈꯣꯏ ꯀꯤꯡ ꯑꯦꯊꯦꯜꯁꯇꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯃꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯁꯦꯅꯥꯄꯇꯤ ꯗꯝꯅꯥꯜ ꯆꯠꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯗ ꯑꯦꯊꯦꯜꯁꯇꯦꯟꯗꯨ ꯀꯥꯏꯗ ꯂꯩ ꯃꯥ ꯎꯅꯒꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟ ꯃꯐꯝꯁꯤꯗ ꯂꯩꯇꯦ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯈꯨꯕꯝꯁꯤꯡ ꯑꯔꯤꯕ ꯈꯨꯕꯝꯁꯤꯡ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛ ꯖꯒꯥ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯇꯧꯔꯝꯂꯤꯕꯁꯤ ꯁꯦꯛꯁꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯈꯨꯕꯝꯁꯤꯡꯁꯤ ꯊꯨꯒꯥꯏ ꯍꯩꯈꯥꯏꯕ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯈꯨꯕꯝꯁꯤꯡꯁꯤꯒꯤ ꯃꯄꯨ ꯅꯤꯡꯊꯧꯁꯤꯡꯁꯨ ꯅꯝꯐꯨꯗ ꯀꯧꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯌꯦꯡꯍꯟꯗꯨꯅ ꯂꯩꯔꯝꯂꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯎꯇ꯭ꯔꯤꯠꯇꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯃꯁꯤꯗ ꯋꯦꯜꯁꯀꯤ ꯅꯤꯡꯊꯧ ꯍꯥꯋꯜꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯪꯕꯗ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯖꯤꯟꯈꯤꯗꯨꯅ ꯋꯦꯜꯁꯄꯨ ꯃꯈꯣꯏꯗ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯦꯊꯦꯜꯁꯇꯦꯟꯅ ꯇꯧꯔꯤꯕꯁꯤ ꯊꯪꯅꯔꯤꯕ ꯂꯝꯁꯤꯡꯁꯤ ꯑꯦꯅꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯐꯨꯗꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯍꯦꯟꯅ ꯄꯥꯛ ꯆꯥꯎꯅ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯁꯥꯎꯗꯨꯅ ꯎꯅꯅꯕ ꯆꯪꯉꯛꯄꯗ ꯀꯦꯝ ꯃꯅꯨꯡꯗ ꯑꯦꯡꯒꯜꯃꯜꯗꯔꯒ ꯑꯦꯊꯦꯜꯁꯇꯦꯟꯒ ꯑꯣꯏꯅꯗꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯎꯇ꯭ꯔꯤꯠ ꯑꯅꯤꯁꯤ ꯍꯥꯟꯅꯅ ꯍꯛꯆꯥꯡꯒꯤ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯎꯇ꯭ꯔꯤꯠ ꯆꯪꯉꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯍꯟꯇꯣꯛꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯗꯤ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡꯁꯤ ꯂꯦꯞꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟꯅ ꯌꯥꯗ꯭ꯔꯦ ꯃꯥꯗꯤ ꯃꯄꯨ ꯑꯦꯜꯐ꯭ꯔꯦꯗꯇꯒꯤ ꯍꯦꯟꯅ ꯃꯤꯡꯆꯠ ꯂꯩꯕ ꯅꯤꯡꯊꯧ ꯑꯣꯏꯅꯕꯒꯤꯗꯃꯛ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯅ ꯁꯦꯝꯅꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯄ ꯂꯩꯕꯥꯛꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯆꯠꯇꯕ ꯖꯥꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯕꯥꯏꯀꯤꯡꯁꯤꯡꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯗ ꯑꯣꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯑꯔꯣꯏꯕꯗ ꯎꯇ꯭ꯔꯤꯠꯀꯤ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯕꯨꯁꯨ ꯋꯥꯁꯛ ꯉꯥꯛꯄ ꯑꯣꯏꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯑꯣ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯤ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯦ ꯈꯪꯕꯗꯒꯤ ꯃꯥꯒꯤ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯁꯤ ꯄꯤꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯅꯤꯁꯤ ꯃꯔꯩ ꯀꯟꯅ ꯌꯦꯛꯈꯟꯅꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯑꯦꯡꯒꯜꯃꯟꯗꯔ ꯆꯪꯉꯛꯇꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯃꯄꯥꯟꯗ ꯙꯔꯃꯒꯤ ꯊꯧꯔꯝ ꯑꯃꯒꯤꯗꯃꯛ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯤ ꯃꯐꯝꯁꯤꯃꯛꯇꯗ ꯑꯗꯨꯃꯛ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯑꯦꯜꯍꯥꯝ ꯇꯨꯃꯤꯟꯅ ꯆꯪꯉꯛꯇꯨꯅ ꯑꯦꯡꯒꯜꯃꯟꯗꯔꯅ ꯎꯇ꯭ꯔꯤꯠꯄꯨ ꯍꯥꯠꯇꯣꯛꯅꯕ ꯃꯤ ꯈꯔ ꯊꯝꯃꯝꯂꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯂꯣꯟꯅ ꯇꯝꯂꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯐꯦꯅꯟ ꯑꯃꯗꯤ ꯁꯤꯗ꯭ꯔꯤꯛ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯦꯜꯍꯥꯝꯅ ꯁꯤꯟꯕꯤꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯜꯍꯟꯈ꯭ꯔꯦ ꯇꯧꯔꯤꯕꯁꯤꯡꯁꯤ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯀꯤ ꯁ꯭ꯄꯥꯏ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯤꯁꯤꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯦꯟꯂꯥꯐꯀꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯕꯨ ꯑꯦꯜꯍꯥꯝꯅ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡꯗ ꯇꯝꯕꯗꯒꯤ ꯑꯦꯜꯍꯥꯝꯁꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯥꯕ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯑꯦꯡꯒꯜꯃꯟꯗꯔ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯕꯦꯕꯟꯕꯛꯇ ꯂꯥꯛꯇꯨꯅ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗ ꯃꯄꯥ ꯎꯇ꯭ꯔꯤꯠꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯅꯣꯔꯊ꯭ꯔꯝꯕꯤꯌꯥꯕꯨ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯖꯤꯜꯂꯒ ꯃꯈꯣꯏꯅ ꯃꯐꯝꯁꯤꯕꯨ ꯉꯥꯛꯁꯦꯟꯕ ꯍꯥꯟꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠ ꯍꯣꯏꯗꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅꯅ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯑꯦꯡꯒꯜꯃꯟꯗꯔꯕꯨ ꯐꯥꯖꯟꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯃꯥꯅ ꯍꯤꯒꯥꯏꯋꯥ ꯐꯠꯇ ꯐꯠꯇꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯏꯟꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯎꯇ꯭ꯔꯤꯠꯅ ꯈꯪꯕꯗꯒꯤ ꯐꯥꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯦꯊꯦꯜꯁꯇꯦꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯂꯦꯞꯅꯕꯒꯤꯗꯃꯛ ꯃꯥꯅ ꯑꯦꯡꯒꯜꯃꯟꯗꯔꯕꯨ ꯐꯥꯔꯦ ꯍꯥꯏꯕꯁꯤ ꯑꯦꯊꯦꯜꯁꯇꯦꯟꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯃꯅꯥꯏꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯁꯣꯝꯅ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯜꯍꯥꯝꯁꯨ ꯎꯇ꯭ꯔꯤꯠꯄꯨ ꯂꯣꯟꯅ ꯊꯥꯗꯣꯛꯈꯤꯕꯒꯤ ꯃꯔꯥꯜꯒꯤꯗꯃꯛ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯌꯥꯊꯪꯗꯒꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯕꯦꯕꯟꯕꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯐꯥꯖꯟꯗꯨꯅ ꯂꯩꯔꯤꯕ ꯑꯦꯡꯒꯜꯃꯟꯗꯔꯅ ꯃꯥꯒꯤ ꯆꯥꯅꯕ ꯄꯤ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯗ ꯃꯥꯕꯨ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯖꯟꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯁꯤꯅ ꯃꯦꯟ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯅ ꯕ꯭ꯔꯤꯇꯦꯟ ꯑꯃꯗꯤ ꯕꯥꯏꯀꯤꯡꯁꯤꯡꯅ ꯁꯥꯁꯟ ꯇꯧꯕ ꯂꯝ ꯀꯌꯥ ꯑꯃꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯛꯁꯟ ꯀꯤꯡ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯤ ꯃꯁꯤꯗ ꯕ꯭ꯔꯤꯇꯦꯟ ꯀꯤꯡꯁꯤꯡꯁꯤꯅ ꯕꯥꯏꯀꯤꯡꯁ ꯑꯣꯏꯔꯤꯕ ꯑꯦꯟꯂꯥꯐꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯏꯟꯕꯒꯤ ꯃꯔꯝꯗꯤ ꯑꯁꯣꯝꯗ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯥꯒꯤ ꯊꯪꯅꯕ ꯂꯝꯁꯤꯡꯁꯤda ꯑꯦꯡꯒꯜꯃꯟꯗꯔꯅ ꯏꯟꯁꯤꯟꯕꯗꯒꯤ ꯀꯤꯍꯟꯕ ꯑꯃꯗꯤ ꯑꯦꯇꯦꯛ ꯇꯧꯁꯟꯗꯨꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯔꯤꯕ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯁꯦꯅꯥꯄꯇꯤ ꯗꯝꯅꯥꯜꯅꯗꯤ
ꯃꯈꯣꯏꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯁꯦꯟ ꯂꯥꯟꯊꯦꯡꯅꯕꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯌꯦꯠꯇꯨ ꯂꯩꯔꯦ ꯑꯔꯣꯏꯕꯗ ꯑꯦꯟꯂꯥꯐꯅ ꯍꯥꯏꯔꯛꯂꯤ ꯂꯥꯟꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯃꯁꯤꯗ ꯅꯪꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕꯦꯕꯟꯕꯔꯒ ꯂꯣꯝꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯦꯡꯒꯜ ꯃꯔꯗꯔꯅ ꯃꯥꯒꯤ ꯆꯥꯅꯕ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯍꯅꯨꯕꯤꯁꯤꯗ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯀꯤꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯕꯨ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯎꯆꯦꯛ ꯍꯣꯏꯗ ꯆꯂꯥꯛ ꯑꯃ ꯇꯧꯅꯕ ꯋꯥꯐꯝ ꯈꯔ ꯁꯤꯟꯅꯔꯤ ꯍꯅꯨꯕꯤꯁꯤꯅꯁꯨ ꯌꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯍꯅꯨꯕꯤꯁꯤꯅ ꯎꯆꯦꯛꯍꯣꯏꯕꯨ ꯁꯨꯔꯨꯡ ꯑꯃꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯩꯗꯨꯅ ꯂꯩꯔꯦ ꯍꯥꯏꯖꯤꯟꯗꯨꯅ ꯖꯒꯥꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯎꯆꯦꯛꯍꯣꯏꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯁꯅꯥ ꯂꯨꯄꯥ ꯈꯔꯕꯨꯗꯤ ꯄꯩꯗꯨꯅ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯦꯡꯒꯜ ꯃꯟꯗꯔꯅ ꯑꯃꯗꯤ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯂꯥꯡ ꯊꯥꯛꯄ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏꯅ ꯁꯨꯔꯨꯡꯁꯤꯗ ꯆꯪꯂꯤꯉꯩ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯀꯣꯏꯁꯟꯗꯨꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯃꯁꯤꯗ ꯍꯅꯨꯕꯤꯁꯤꯅꯁꯨ ꯎꯇꯦꯛꯇ ꯂꯥꯎꯖꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯣꯔꯗ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯅꯤꯄꯥꯗꯨꯅ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯕꯨ ꯅꯣꯔꯣꯛꯇ ꯇꯥꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯎꯆꯦꯛ ꯐꯥꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡ ꯕꯦꯕꯟꯕꯔꯒ ꯇꯝꯅ ꯑꯦꯡꯒꯜ ꯃꯜꯗꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯦꯡꯒꯜ ꯃꯜꯗꯔꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟ ꯑꯃꯗꯤ ꯎꯇꯦꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯖꯕꯠꯄꯨ ꯂꯥꯟꯐꯝ ꯑꯃꯗ ꯊꯥꯅꯕ ꯂꯥꯟꯃꯤ ꯈꯔꯗ ꯐꯥꯗꯨꯅ ꯄꯨꯊꯣꯛꯍꯟꯈ꯭ꯔꯦ ꯎꯇꯦꯛꯄꯨꯅ ꯃꯥꯅ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯃꯈꯣꯏꯅ ꯀꯧꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤ ꯑꯦꯊꯦꯜꯁꯇꯦꯟ ꯍꯧꯖꯤꯛ ꯎꯇꯦꯛꯇ ꯃꯊ꯭ꯋꯥꯏ ꯍꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯇ꯭ꯔꯝꯕꯤꯌꯥꯁꯤ ꯍꯧꯖꯤꯛꯃꯛ ꯃꯉꯣꯟꯗ ꯁꯤꯟꯅꯔꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯎꯇꯦꯛꯅ ꯍꯧꯖꯤꯛ ꯑꯦꯊꯦꯜꯁꯇꯦꯟꯁꯤꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯀꯌꯥ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯕꯁꯤꯗ ꯄꯤꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯑꯗꯨꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄ ꯎꯇꯦꯛꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟ ꯎꯇꯦꯛꯄꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯑꯦꯡꯒꯜ ꯃꯔꯗꯔꯅ ꯃꯥ ꯑꯣꯏꯅ ꯍꯥꯠꯀꯦ ꯇꯧꯔꯛꯄꯗꯁꯨ ꯑꯦꯊꯦꯜꯁꯇꯦꯟꯅ ꯊꯤꯡꯂꯤ ꯑꯗꯨꯒ ꯎꯇꯦꯛꯄꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯐꯤ ꯃꯔꯣꯟ ꯃꯨꯟꯗꯨꯅ ꯂꯃꯥꯡꯗ ꯀꯪꯗꯨꯅ ꯁꯤꯖꯔꯨꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯗ ꯊꯥꯗꯣꯛꯈ꯭ರೆ ꯑꯗꯨꯒ ꯎꯇꯦꯛꯇ ꯆꯥꯅꯕ ꯄꯤꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯂꯤ ꯎꯇꯦꯛ ꯅꯤꯡꯕ ꯀꯥꯏꯅ ꯃꯐꯝꯁꯤꯗꯒꯤ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯁ꯭ꯀꯣꯠꯂꯦꯟ ꯑꯃꯗꯤ ꯊꯪꯅꯕ ꯂꯝꯁꯤꯡꯕꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯁꯦꯟ ꯑꯣꯏꯔꯕꯁꯨ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈ꯭ꯔꯦ ꯃꯁꯤꯗ ꯋꯦꯜꯁꯀꯤ ꯅꯤꯡꯊꯧ ꯍꯋꯜꯅꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟꯁꯤ ꯍꯧꯖꯤꯛ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯀꯣꯠꯂꯦꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯨꯡꯒꯪ ꯀꯌꯥ ꯑꯃ ꯏꯊꯥ ꯊꯥꯗꯨꯅ ꯇꯥꯜꯂꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌా ꯑꯃꯁꯨ ꯇꯧꯔꯤ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯅꯍꯥꯟꯗꯒꯤ ꯃꯈꯣꯏꯅ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅ ꯍꯥꯏꯕ ꯌꯥꯔꯝꯗꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯟꯁꯟꯅꯕꯒꯤꯗꯃꯛ ꯃꯤꯇꯤꯡ ꯑꯃ ꯀꯧꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯗꯒꯤ ꯗꯤꯐꯦꯟꯁ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯁꯣꯝꯗꯅ ꯎꯇꯦꯛꯁꯨ ꯏꯪꯂꯕ ꯅꯤꯡꯊꯝꯊꯥꯒꯤ ꯎꯟ ꯃꯔꯛꯁꯤꯗ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯏꯪꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯚꯥꯏꯀꯤꯡ ꯈꯔ ꯂꯥꯛꯇꯨꯅ ꯎꯇꯦꯛꯁꯦ ꯃꯁꯛ ꯈꯪꯕ ꯌꯥꯎꯔꯝꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯀꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯎꯇꯦꯛꯁꯨ ꯄꯨꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯁꯦꯛꯁꯟ ꯀꯤꯡ ꯑꯦꯊꯦꯜꯁꯇꯦꯟꯒ ꯌꯦꯛꯅꯕ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯀꯌꯥ ꯑꯃ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅ ꯀꯧꯗꯨꯅ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯎꯇꯦꯛꯀꯤꯁꯨ ꯖꯒꯥꯁꯤꯗ ꯍꯥꯟꯅꯅ ꯃꯐꯝ ꯑꯃ ꯈꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯎꯇꯦꯛꯇꯁꯨ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯗꯥꯕꯗ ꯌꯥꯎꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤꯗ ꯊꯣꯛꯅꯕꯁꯨ ꯍꯥꯏꯕꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯒ ꯎꯇꯦꯛꯀ ꯌꯦꯛꯅꯅꯕꯁꯨ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯅ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡꯅꯤ ꯃꯁꯤꯗ ꯕ꯭ꯔꯤꯇꯦꯟ ꯖꯥꯇꯤꯒꯤ ꯀꯤꯡ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏꯒꯤ ꯂꯝꯗ ꯂꯥꯏꯐꯥꯎ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯕ꯭ꯔꯤꯇꯦꯟ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯁꯦꯛꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯒꯅꯤ ꯍꯥꯏꯔꯛꯂꯤ ꯎꯇꯦꯛꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯒꯤ ꯕꯦꯕꯟꯕꯔꯒꯇꯁꯨ ꯂꯥꯏꯐꯥꯎ ꯑꯃꯈꯛ ꯃꯌꯥꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩ ꯃꯗꯨꯗꯤ ꯍꯟꯇꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯡꯊꯧ 8 ꯁꯤꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯃꯌꯥꯝꯁꯤꯅꯗꯤ ꯍꯥꯏꯅꯔꯛꯂꯤ ꯃꯈꯣꯏꯅ ꯁꯤꯈ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯍꯨꯠ ꯁꯤꯜꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯎꯇꯦꯛꯇ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤ ꯎꯠꯂꯛꯂꯤ ꯃꯁꯤꯗ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯎꯇꯦꯛꯇ ꯍꯥꯏꯔꯛꯂꯤ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎ ꯑꯁꯤ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯌꯥꯎꯗ꯭ꯔꯤꯉꯩ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯅꯪꯅ ꯍꯥꯠꯂꯒ ꯂꯥꯟꯐꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯅꯔꯛꯂꯤ ꯎꯇꯦꯛꯁꯨ ꯃꯐꯝꯁꯤꯗ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅ ꯇꯧꯔꯤꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯑꯦꯊꯦꯜꯁꯇꯦꯟꯗꯨ ꯑꯣꯏꯅ ꯃꯥꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ ꯍꯥꯏꯕꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯅꯥꯛꯇ ꯆꯥꯅꯕ ꯃꯔꯨꯞ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯡꯒꯜ ꯃꯜꯗꯔ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤ ꯎꯇꯦꯛꯅꯁꯨ ꯃꯁꯤꯕꯨ ꯎꯔꯦ ꯑꯗꯨꯕꯨ ꯎꯁꯟꯅꯗꯕ ꯁꯥꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ ꯑꯦꯡꯒꯜ ꯃꯜꯗꯔꯁꯨ ꯑꯦꯟꯂꯥꯐꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯎꯇꯦꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯊꯥꯗꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯦꯟꯂꯥꯐꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ ꯃꯥ ꯑꯩꯅ ꯑꯦꯊꯦꯜꯁꯇꯦꯟꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯦꯡꯒꯜ ꯃꯜꯗꯔꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯗꯨꯔꯕꯗꯤ ꯃꯥ ꯊꯕꯛ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥ ꯑꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯤ ꯑꯦꯟꯂꯥꯐꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯎꯇꯦꯛꯄꯨ ꯍꯥꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏ ꯑꯦꯟꯂꯥꯐꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯉꯣꯟꯗꯗꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯁꯤꯕꯗ ꯑꯩꯒꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯅꯤ ꯄꯨꯟꯁꯤꯜꯍꯟꯕ ꯌꯥꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯦꯡꯒꯜ ꯃꯜꯗꯔꯗꯅ ꯂꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯦꯁꯇ꯭ꯔꯤꯠꯇꯅ ꯅꯣꯔꯊꯝꯕꯤꯌꯥꯗ ꯑꯃꯨꯛ ꯁ꯭ꯄꯥꯏ ꯑꯣꯏꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯋꯤꯟꯆꯦꯁꯇꯔ ꯁꯤꯇꯤꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯎꯇꯦꯛ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯎꯇꯦꯛ ꯆꯪꯂꯛꯇꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ
ꯅꯪꯅ ꯊꯥꯖꯔꯤꯕ ꯑꯦꯡꯒꯜꯃꯦꯟꯗꯔ ꯚꯥꯏꯀꯤꯡꯁꯤꯡꯒꯤ ꯁ꯭ꯄꯥꯏꯅꯤ ꯃꯥ ꯑꯃꯗꯤ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯗꯨꯅ ꯅꯪꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗ ꯕ꯭ꯔꯤꯇꯦꯟ ꯖꯥꯇꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯒ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯀ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯛꯁꯟꯁꯤꯡꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯇꯧꯍꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯦꯊꯦꯜꯁꯇꯦꯟꯅꯗꯤ ꯃꯥꯅ ꯌꯥꯝ ꯊꯥꯖꯅ ꯂꯣꯏꯅꯔꯤꯕ ꯑꯦꯡꯒꯜꯃꯦꯟꯗꯔꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯗꯕꯗꯒꯤ ꯎꯇ꯭ꯔꯤꯠꯇ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯒ ꯈꯨꯠ ꯐꯥꯎꯕ ꯊꯥꯔꯛꯂꯤ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡꯗ ꯎꯇ꯭ꯔꯤꯠꯄꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯑꯦꯊꯦꯜꯁꯇꯦꯟ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯁꯤ ꯃꯄꯥꯟꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯏꯟꯊꯣꯔꯛꯄ ꯃꯇꯝꯗ ꯐꯦꯅꯟꯒ ꯁꯦꯇ꯭ꯔꯤꯛꯀꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯁꯨ ꯉꯛꯇꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅꯤꯅꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯐꯦꯅꯟꯅ ꯑꯩꯈꯣꯏꯗꯤ ꯂꯣꯟꯅ ꯀꯧꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯂꯤ ꯇꯁꯦꯡꯕꯗꯤ ꯎꯇ꯭ꯔꯤꯠꯅꯗꯤ ꯃꯈꯣꯏꯅꯤꯕꯨ ꯀꯧꯈꯤꯕ ꯂꯩꯇꯦ ꯈꯨꯗꯤꯡꯃꯛꯁꯤ ꯑꯦꯡꯒꯜꯃꯦꯟꯗꯔꯒꯤ ꯄ꯭ꯂꯥꯟꯅꯤ ꯐꯦꯅꯟꯒ ꯁꯦꯇ꯭ꯔꯤꯛꯀꯕꯨ ꯕꯦꯕꯟꯕꯛꯇꯒꯤ ꯆꯠꯊꯣꯛꯈꯤꯅꯕ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯅꯤ ꯃꯁꯤꯕꯨ ꯎꯇ꯭ꯔꯤꯠꯅꯁꯨ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯣꯡꯂꯩ ꯊꯨꯅ ꯕꯦꯕꯟꯕꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯐꯝꯁꯤ ꯌꯧꯔꯛꯄꯗꯗꯤ ꯃꯐꯝꯁꯤ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯐꯦꯅꯟꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯏꯪꯒ꯭ꯔꯤꯠꯄꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯔꯥꯅꯤ ꯑꯦꯂꯤꯒꯤꯐꯨꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯝꯕꯗꯒꯤ ꯃꯈꯣꯏ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯨꯔꯨꯡꯁꯤꯗꯤ ꯅꯨꯡꯖꯥꯎ ꯑꯃꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯃꯝꯂꯦ ꯇꯁꯦꯡꯕꯗꯤ ꯁꯨꯔꯨꯡꯁꯤꯒꯤ ꯃꯅꯨꯡꯗ ꯕꯦꯕꯟꯕꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯕꯅꯤ ꯃꯁꯤꯗ ꯐꯦꯅꯟꯒꯤ ꯅꯨꯄꯤ ꯏꯪꯒ꯭ꯔꯤꯠꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯨꯡꯖꯥꯎ ꯑꯁꯤꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯑꯁꯤꯕ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯄꯩꯁꯟꯗꯨꯅ ꯂꯩꯔꯝꯂꯤ ꯐꯦꯅꯟꯁꯨ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ ꯎꯇ꯭ꯔꯤꯠꯁꯨ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯨꯕꯗ ꯑꯦꯡꯒꯜꯃꯦꯟꯗꯔꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯈꯔ ꯇꯧꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯦꯡꯒꯜꯃꯦꯟꯗꯔꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯃꯐꯝꯗꯨꯗ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯁꯕꯔꯠ ꯑꯃꯗꯤ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟꯁꯨ ꯂꯩꯈ꯭ꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯚꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯂꯥꯐ ꯃꯥꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯑꯦꯡꯒꯜꯃꯦꯟꯗꯔꯅ ꯂꯩꯔꯤꯕ ꯋꯤꯔꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯡꯒꯜꯃꯦꯟꯗꯔꯅꯁꯨ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯚꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯄꯁꯤ ꯎꯕꯗꯒꯤ ꯃꯥꯒ ꯍꯧꯖꯤꯛ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯣꯏꯗꯕ ꯃꯈꯩ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤꯕꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯁꯕꯔꯠ ꯑꯃꯗꯤ ꯑꯦꯒꯃꯤꯟꯒꯤꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏꯅꯤꯗꯤ ꯍꯧꯖꯤꯛ ꯖꯒꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯦꯟꯂꯥꯐꯅ ꯂꯨꯆꯤꯡꯕ ꯚꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯁꯨ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯈ꯭रे ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯋꯤꯔꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯐꯝꯁꯤ ꯁꯦꯛꯁꯟ ꯂꯥꯟꯃꯤ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯣꯁꯕꯔꯠ ꯑꯃꯗꯤ ꯑꯦꯒꯃꯤꯟꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯨꯡꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯁꯦꯛꯁꯟ ꯀꯤꯡ ꯑꯦꯊꯦꯜꯁꯇꯦꯟꯅꯤ ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯑꯦꯡꯒꯜꯃꯦꯟꯗꯔꯕꯨ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯗ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯗꯨꯗꯤ ꯍꯥꯟꯅꯅ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯑꯦꯊꯦꯜꯁꯇꯦꯟꯅꯁꯨ ꯃꯥꯅ ꯊꯥꯖꯅ ꯂꯣꯏꯅꯔꯝꯕ ꯑꯦꯡꯒꯜꯃꯦꯟꯗꯔ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯑꯗꯨꯒ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯁꯕꯔꯠ ꯑꯃꯗꯤ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯒꯃꯤꯟꯁꯨ ꯃꯈꯣꯏꯅꯤꯗꯤ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯤ ꯑꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯐꯝꯁꯤ ꯑꯦꯊꯦꯜꯁꯇꯦꯟ ꯃꯊꯟꯗꯒ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯗꯤ ꯃꯈꯣꯏꯁꯨ ꯂꯥꯟꯐꯝꯁꯤꯗ ꯌꯥꯎꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟꯅ ꯌꯥꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯂꯥꯟꯐꯝꯁꯤꯗ ꯃꯥ ꯁꯤꯈ꯭ꯔꯕꯁꯨ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯂꯤꯕ ꯑꯦꯒꯃꯤꯟꯕꯨ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯂꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯑꯦꯊꯦꯜꯁꯇꯦꯟꯅ ꯌꯥꯗꯕꯗꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯁꯨꯝ ꯈꯟꯊꯔꯨꯕꯗ ꯑꯦꯊꯦꯜꯁꯇꯦꯟ ꯃꯊꯟꯗꯒ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯈꯣꯏꯁꯨ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯂꯥꯟꯐꯝꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯇꯨꯅ ꯍꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯚꯥꯏꯀꯤꯡꯁ ꯃꯌꯥꯝꯅ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯌꯦꯡꯕꯗ ꯃꯐꯝꯁꯤ ꯌꯥꯝꯂꯕ ꯚꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯕ꯭ꯔꯤꯇꯦꯟ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕꯁꯤ ꯎꯔꯤ ꯃꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕꯅꯤꯅ ꯂꯥꯟꯐꯝꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯦ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯎꯇ꯭ꯔꯤꯠ ꯐꯦꯅꯟ ꯍꯣꯏꯗꯤ ꯃꯊꯥ ꯁꯥꯕ ꯐꯥꯎꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯨꯡ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯂꯥꯟꯐꯝꯒꯤꯗꯃꯛ ꯁꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯃꯥꯒꯤ ꯃꯥꯡꯈ꯭ꯔꯕ ꯊꯥꯡ ꯑꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗꯒꯤ ꯆꯪꯁꯟꯗꯨꯅ ꯊꯥꯡ ꯑꯁꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯂꯥꯟꯃꯤꯁꯤꯅꯁꯨ ꯑꯉꯥꯡ ꯈꯔꯗꯒꯤ ꯂꯩꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯊꯥꯡꯁꯤꯒ ꯑꯣꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯊꯥꯡ ꯑꯁꯤ ꯐꯪꯖꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯗ ꯊꯧꯅꯥ ꯍꯦꯟꯒꯠꯅꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯂꯥꯟꯂꯣꯟ ꯈꯨꯗꯤꯡꯃꯛ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯟꯐꯝꯁꯤꯗ ꯆꯪꯁꯟꯗꯨꯅ ꯄꯨꯂꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯅꯥꯀꯟ ꯑꯃꯗꯒꯤ ꯚꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯕ꯭ꯔꯤꯇꯦꯟ ꯖꯥꯇꯤꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤꯗꯤ ꯑꯀꯤꯕ ꯐꯥꯎꯅꯔꯤ ꯍꯥꯏꯕꯗꯤ ꯂꯥꯟꯃꯤ ꯃꯁꯤꯡꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯎꯇ꯭ꯔꯤꯠꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯀꯤꯗꯅꯕ ꯊꯧꯅꯥ ꯂꯩꯅꯕ ꯋꯥꯐꯝ ꯀꯌా ꯑꯃ ꯐꯣꯡꯗꯣꯛꯂꯤ ꯔꯥꯖꯀꯨꯃꯥꯔ ꯑꯦꯒꯃꯤꯟꯗꯁꯨ ꯃꯈꯣꯏꯒꯤ ꯃꯥꯡ ꯊꯪꯅ ꯂꯦꯞꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯎꯇ꯭ꯔꯤꯠꯀꯤ ꯌꯥꯊꯪꯗꯒꯤ
ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯃꯝ ꯌꯦꯜꯂꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯌꯣꯠꯅ ꯁꯥꯕ ꯇꯤꯡꯒꯪꯅꯤ ꯃꯁꯤꯕꯨ ꯃꯥꯡ ꯊꯪꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯃꯥꯡꯗ ꯂꯣꯏꯅ ꯂꯪꯊꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯅꯁꯨ ꯑꯔꯣꯏꯕꯗ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯏꯟꯅꯕꯁꯨ ꯌꯥꯊꯪ ꯑꯃ ꯄꯤꯔꯤ ꯍꯥꯏꯕꯗꯤ ꯈꯣꯡꯊꯥꯡ ꯈꯔ ꯆꯪꯁꯟꯁꯦ ꯍꯥꯏꯔꯒꯅ ꯄꯨꯂꯞ ꯆꯪꯁꯟꯕ ꯍꯟꯇꯣꯛꯁꯤ ꯍꯥꯏꯔꯒꯅ ꯃꯇꯨꯡꯂꯣꯝꯗ ꯕꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯁꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯅꯗꯨꯅ ꯕꯥꯏꯀꯤꯡꯁꯤꯡꯁꯤꯅ ꯂꯥꯎꯗꯨꯅ ꯇꯞꯅ ꯆꯪꯁꯜꯂꯛꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯅ ꯑꯃꯨꯛ ꯃꯥꯅ ꯂꯥꯎꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯊꯥꯡ ꯈꯔ ꯃꯅꯤꯡꯂꯣꯝꯗ ꯍꯜꯂꯤ ꯃꯁꯤ ꯎꯕꯗ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯅꯗꯤ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯤꯔꯦ ꯈꯟꯕꯗꯒꯤ ꯕꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯆꯦꯟꯁꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯦꯟꯁꯜꯂꯨꯕꯗꯗꯤ ꯉꯁꯥꯏ ꯃꯈꯥꯗ ꯊꯥꯗꯗꯨꯅ ꯊꯝꯈꯤꯕ ꯌꯣꯠꯀꯤ ꯇꯤꯡꯒꯪ ꯃꯌꯥꯝꯁꯤꯅ ꯌꯨꯗꯨꯅ ꯕꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯦꯟꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯍꯟꯕ ꯂꯩꯇꯦ ꯄꯨꯂꯞ ꯆꯦꯟꯁꯜꯂꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯁꯤ ꯅꯝꯈꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯗꯤ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯀꯥꯏꯗꯕꯤꯗ ꯈꯣꯡꯊꯥꯡ ꯈꯔ ꯃꯇꯨꯡꯂꯣꯝꯗ ꯄꯨꯂꯞ ꯍꯜꯂꯤ ꯊꯥꯡ ꯇꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯝꯆꯟꯅꯕꯁꯤꯗꯁꯨ ꯃꯥꯡ ꯊꯪꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯦ ꯃꯁꯤꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯁꯨ ꯃꯊꯕꯥꯛꯇ ꯁꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤ ꯑꯦꯟꯂꯥꯐꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯌꯥꯝꯕ ꯍꯦꯟꯕꯗꯒꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯒꯤ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤ ꯇꯞꯅ ꯀꯣꯏꯁꯟꯈꯤꯒꯗꯧꯔꯦ ꯑꯗꯨꯒ ꯕꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯅꯁꯨ ꯁꯦꯛꯁꯟ ꯀꯤꯡ ꯑꯦꯊꯦꯜꯁꯇꯦꯟ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯕꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯈꯔ ꯃꯆꯤꯟ ꯇꯨꯝꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯂꯞ ꯆꯦꯟꯁꯟꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯄꯥꯗ ꯊꯠꯂꯤꯕ ꯁꯤꯜꯒꯤ ꯄꯜ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯁꯤꯜꯒꯤ ꯄꯜ ꯑꯁꯤ ꯀꯥꯏꯍꯟꯗꯕꯤꯗ ꯈꯣꯡꯊꯥꯡ ꯈꯔ ꯃꯇꯨꯡ ꯍꯟꯅꯕ ꯂꯥꯎꯔꯤ ꯁꯣꯝꯗ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯊꯧꯅꯥ ꯄꯤꯗꯨꯅ ꯁꯦꯛꯁꯟ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤ ꯀꯣꯏꯁꯟꯗꯨꯅ ꯇꯨꯝꯅ ꯍꯥꯠꯅꯕ ꯌꯥꯊꯪ ꯂꯥꯎꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯒꯤ ꯅꯥꯀꯟꯗꯒꯤ ꯇꯦꯟꯖꯩ ꯈꯔ ꯀꯥꯞꯊꯣꯔꯛꯄꯗ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯦꯁꯇ꯭ꯔꯤꯠꯁꯤ ꯄꯥꯟꯗꯨꯅ ꯁꯤꯔꯤ ꯃꯁꯤꯗꯒꯤ ꯕꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯂꯥꯟꯐꯝꯁꯤꯗ ꯃꯥꯒꯤ ꯁ꯭ꯄꯤꯁꯦꯜ ꯂꯥꯟꯃꯤ ꯈꯔꯒ ꯆꯪꯁꯟꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯄꯥ ꯑꯁꯤ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯐꯦꯅꯟꯅ ꯎꯇ꯭ꯔꯤꯠꯇ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨ ꯌꯧꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯅꯁꯨ ꯂꯥꯟꯃꯤ ꯑꯃꯗ ꯍꯥꯏꯅꯈꯤꯕ ꯁꯥꯏꯟ ꯑꯗꯨ ꯇꯧꯈ꯭ꯔꯣ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯕꯨ ꯌꯦꯛꯅꯕꯒꯤ ꯅꯥꯀꯟꯗ ꯌꯥꯎꯔꯤꯕ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯀꯤꯡ ꯀꯣꯟꯁꯇꯦꯟꯇꯤꯟꯅ ꯇꯥꯍꯧꯕꯗꯒꯤ ꯎꯇ꯭ꯔꯤꯠꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯣꯔꯦ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤ ꯂꯥꯡꯃꯟꯕꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯂꯥꯟꯃꯤ ꯑꯃꯠꯇꯅ ꯇꯥꯗ꯭ꯔꯦ ꯎꯇ꯭ꯔꯤꯠꯅ ꯌꯥꯊꯪ ꯄꯤꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯅꯁꯨ ꯆꯦꯜꯂꯛꯇꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯂꯤꯕ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯦꯗꯃꯤꯟꯅ ꯂꯥꯟꯐꯝꯁꯤ ꯋꯥꯡꯃ ꯂꯥꯟꯅ ꯃꯩ ꯆꯨꯔꯕ ꯇꯦꯟꯖꯩ ꯑꯃ ꯀꯥꯞꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯁꯣꯝꯗ ꯇꯦꯟꯖꯩꯁꯤ ꯀꯥꯞꯄꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯎꯇ꯭ꯔꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯁꯕꯥꯟꯅ ꯂꯨꯆꯤꯡꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯕꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯒꯤ ꯃꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯀꯣꯏꯁꯜꯂꯛꯂꯤ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯍꯣꯏꯅꯁꯨ ꯃꯥꯡꯂꯣꯝꯗ ꯆꯪꯁꯟꯕ ꯍꯧꯗꯨꯅ ꯑꯉꯝꯕ ꯍꯥꯠꯅ ꯁꯨꯅꯕ ꯍꯧꯈ꯭ꯔꯦ ꯃꯕꯨꯛꯅꯤꯡ ꯁꯣꯟꯊꯍꯧꯔꯕ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤ ꯀꯟꯈꯠꯂꯛꯇꯨꯅ ꯊꯧꯅꯥ ꯐꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯁꯦꯛꯁꯟ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯉꯝꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯕꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯀꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯦꯟ ꯖꯥꯇꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯁꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯊꯧꯅꯥ ꯍꯟꯈꯤꯗꯨꯅ ꯂꯥꯟꯐꯝꯁꯤꯗꯒꯤ ꯇꯨꯡ ꯍꯟꯊꯣꯛꯈꯤꯅꯕ ꯂꯥꯎꯅꯔꯤ ꯕꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯁꯤ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧ ꯈꯔꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯕꯁꯨ ꯌꯥꯎꯔꯦ ꯕꯥꯏꯀꯤꯡꯁ ꯂꯨꯆꯤꯡꯕ ꯑꯦꯟꯂꯥꯐꯁꯨ ꯂꯥꯟꯐꯝꯁꯤ ꯃꯥꯅ ꯃꯥꯏꯊꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯛꯄꯗꯒꯤ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯊꯦꯜꯁꯇꯦꯟꯒ ꯃꯥꯅ ꯊꯥꯖꯅ ꯂꯣꯏꯅꯔꯝꯕ ꯑꯦꯡꯒꯜꯃꯜꯗꯔꯒ ꯃꯥꯌꯣꯛꯅꯕꯗꯒꯤ ꯃꯈꯣꯏꯅꯤ ꯆꯦꯟꯁꯟꯅꯗꯨꯅ ꯑꯀꯟꯕ ꯐꯥꯏꯠ ꯑꯃ ꯇꯧꯔꯤ ꯃꯁꯤꯕꯨ ꯎꯇ꯭ꯔꯤꯠꯅꯁꯨ ꯎꯕꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯌꯦꯛꯅꯕꯁꯤꯡꯁꯤ ꯍꯥꯠꯇꯨꯅ ꯆꯪꯉꯛꯂꯤ ꯑꯗꯨꯕꯨ ꯎꯇ꯭ꯔꯤꯠ ꯍꯧꯖꯤꯛ ꯃꯕꯨꯛꯇ ꯇꯥꯅ ꯊꯤꯟꯖꯜꯂꯛꯄ ꯊꯥꯡꯅ ꯌꯥꯜꯂꯛꯄ ꯊꯤꯟꯖꯜꯂꯛꯄ ꯇꯧꯔꯛꯄꯗꯒꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯐꯝ ꯑꯦꯊꯦꯜꯁꯇꯦꯟꯗꯒꯤ ꯍꯣꯡꯗꯦ ꯁꯣꯝꯗ ꯑꯦꯊꯦꯜꯁꯇꯦꯟꯒ ꯑꯦꯡꯒꯜꯃꯜꯗꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯐꯥꯏꯠ ꯇꯧꯔꯝꯕꯗꯒꯤ ꯑꯦꯡꯒꯜꯃꯜꯗꯔꯁꯤ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯝꯁꯟꯗꯨꯅ ꯐꯥꯈ꯭ꯔꯦ ꯎꯇ꯭ꯔꯤꯠꯇꯤ ꯍꯧꯖꯤꯛ ꯃꯁꯥꯗꯒꯤ ꯏ ꯊꯣꯛꯄꯁꯤ ꯍꯦꯟꯈꯤꯕꯗꯒꯤ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯂꯥꯟꯐꯝꯁꯤ ꯀꯣꯏꯅ ꯑꯗꯨꯃꯛ ꯌꯦꯡꯉꯛꯄꯗ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯁꯨ ꯁꯣꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯥꯁꯨ ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯂꯥꯟꯐꯝꯁꯤꯗ ꯑꯗꯨꯃꯛ ꯇꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯟꯐꯝꯁꯤꯗ ꯕꯥꯏꯀꯤꯡꯁ ꯑꯦꯟꯂꯥꯐꯀꯤ ꯃꯤꯆꯪꯗ ꯂꯩꯔꯝꯕ ꯕ꯭ꯔꯤꯇꯦꯟ ꯖꯥꯇꯤꯁꯤꯡꯒꯤ ꯀꯤꯡ 5 ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯄꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯁꯤ ꯃꯆꯥꯁꯤꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯅꯕ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯟꯐꯝꯁꯤ ꯊꯦꯡꯅꯗꯅꯕ ꯑꯦꯟꯂꯥꯐꯇ ꯍꯥꯏꯔꯝꯂꯒ ꯃꯔꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯍꯟꯅꯈ꯭ꯔꯦ ꯑꯦꯟꯂꯥꯐꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯅꯤꯡꯊꯧꯁꯤꯡꯁꯤꯗ ꯃꯥꯁꯨ ꯑꯥꯌꯔꯂꯦꯟꯗ ꯍꯟꯈꯤꯅꯕ ꯖꯍꯥꯖ ꯑꯃꯇꯪꯗꯤ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯈꯨꯃꯝꯗꯕꯤ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯟꯐꯝꯁꯤꯗꯅ ꯑꯁꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯐꯦꯅꯟꯒ ꯁꯦꯇ꯭ꯔꯤꯛꯀꯅ ꯃꯈꯣꯏꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠꯄꯨ ꯑꯗꯨꯕꯨ ꯁꯦꯇ꯭ꯔꯤꯛꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕꯁꯤ ꯊꯦꯡꯅꯕꯗꯒꯤ ꯕꯦꯕꯟꯕꯛꯇ ꯄꯨꯈꯤꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗꯅ ꯑꯦꯊꯦꯜꯁꯇꯦꯟꯅ ꯑꯦꯡꯒꯜꯃꯜꯗꯔꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯂꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯑꯦꯡꯒꯜꯃꯜꯗꯔ ꯃꯁꯥꯒꯤ ꯕꯥꯏꯀꯤꯡ ꯖꯥꯇꯤꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯖꯕ ꯃꯤꯅꯤ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯦꯛꯁꯟꯁꯤꯡꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯔꯝꯗ ꯈꯨꯗꯤꯡꯃꯛ ꯈꯪꯗꯣꯛꯇꯨꯅ ꯊꯧꯔꯥꯡꯁꯤꯡꯁꯤ ꯃꯇꯝ ꯁꯥꯡꯅ ꯄꯥꯏꯈꯠꯂꯛꯄꯅꯤ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟ ꯍꯣꯏ ꯐꯦꯅꯟ ꯍꯣꯏꯅ ꯎꯇ꯭ꯔꯤꯠꯁꯤ ꯕꯦꯕꯟꯕꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯎꯇ꯭ꯔꯤꯠ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅꯁꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯏꯁꯣꯔ ꯈꯣꯏꯔꯝꯅꯗꯨꯅ ꯂꯩꯔꯤ
ꯃꯁꯤꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯎꯇ꯭ꯔꯤꯠꯁꯤ ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯃꯄꯥꯟꯗ ꯂꯥꯏ ꯈꯨꯔꯝꯅꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯥꯟꯐꯝ ꯑꯗꯨ ꯀꯝꯗꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯊꯦꯜꯁꯇꯦꯟꯅ ꯈꯨꯝꯂꯛꯂꯤ, ꯂꯥꯟꯐꯝꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯤ, ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯅꯥꯀꯟꯗ ꯌꯥꯎꯔꯝꯕ ꯅꯤꯡꯊꯧ ꯃꯉꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯂꯥꯟꯐꯝꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯕ ꯂꯝꯗꯝꯁꯤꯡꯗꯨꯗ ꯅꯤꯡꯊꯧ ꯄꯥꯟꯕꯤꯅꯕ ꯂꯩꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯐꯦꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯂꯣꯔꯗ, ꯑꯩꯒꯤ ꯅꯨꯄꯤ ꯏꯪꯒ꯭ꯔꯤꯠꯅ ꯍꯥꯏꯔꯝꯕ ꯅꯤꯡꯊꯧ 8 ꯁꯤꯒꯅꯤ ꯍꯥꯏꯔꯝꯕꯗꯨ ꯑꯔꯥꯟꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯤꯔꯤꯕꯁꯤꯗꯤ ꯅꯤꯡꯊꯧ 5ꯒꯤ ꯃꯆꯥꯅꯨꯄꯥ 5 ꯈꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅ ꯇꯞꯅ ꯈꯨꯝꯂꯛꯂꯤ, ꯂꯥꯟꯐꯝꯗꯨꯗ ꯁꯤꯈ꯭ꯔꯤꯕ ꯅꯤꯡꯊꯧ 5ꯒꯤ ꯃꯆꯥꯅꯨꯄꯥ 5ꯗꯨꯁꯨ ꯀꯣꯟꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀ ꯄꯥꯁꯜꯂꯒ 6ꯇꯤ ꯁꯨꯔꯦ꯫ 7 ꯁꯨꯕ ꯋꯥꯠꯂꯤꯕ ꯑꯃꯁꯤꯅ ꯑꯩ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯁꯇꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ, ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯑꯗꯣꯝꯕꯨ ꯈꯪꯍꯧꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯑꯗꯣꯝꯒꯤ ꯃꯤꯡ, ꯑꯗꯣꯝꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯗꯨꯅ ꯊꯝꯃꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯤ, ꯑꯩꯅ ꯑꯩꯒꯤ ꯃꯤꯡꯆꯠꯄꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯡꯁꯤ ꯇꯧꯈꯤꯕ ꯅꯠꯇꯦ, ꯄꯥꯝꯁꯨ ꯄꯥꯝꯃꯨꯗꯦ, ꯍꯥꯞꯁꯨ ꯍꯥꯞꯀꯅꯨ꯫ ꯑꯩꯅ ꯄꯥꯝꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯖꯠ ꯇꯧꯕꯤꯕꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯖꯕ꯫ ꯃꯁꯤꯗꯒꯤ ꯑꯦꯊꯦꯜꯁꯇꯦꯟꯁꯨ ꯎꯇ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯝꯊꯗꯨꯅ ꯀꯞꯆꯔꯤ꯫ ꯎꯇ꯭ꯔꯤꯠꯅꯁꯨ ꯑꯦꯊꯦꯜꯁꯇꯦꯟꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯗꯨꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯉꯥꯛꯄꯤꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯁꯇꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯗꯨꯁꯨ ꯑꯗꯣꯝ ꯂꯩꯔꯝꯕꯗꯒꯤ ꯃꯥꯏ ꯄꯥꯛꯆꯕꯅꯤ꯫ ꯄꯨꯄꯨꯅ ꯁꯥꯒꯠꯂꯝꯕ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨ ꯃꯪꯂꯥꯟ ꯑꯗꯨ ꯅꯪꯅ ꯀꯥꯏꯍꯟꯕꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯄꯥꯜꯍꯧꯒꯗꯕ ꯅꯤꯡꯊꯧꯁꯤꯡꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯁꯤꯕꯨ ꯁꯣꯏꯗꯅ ꯁꯦꯝꯒꯠꯄ ꯉꯝꯂꯒꯅꯤ ꯍꯥꯏꯖꯔꯤ꯫ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯦꯊꯦꯜꯁꯇꯦꯟ, ꯅꯪꯅ ꯃꯇꯤꯛ ꯆꯥꯕ, ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯉꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯣꯏꯌꯨ, ꯅꯣꯔꯊꯝꯕꯤꯌꯥꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯦ꯫ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯅꯣꯔꯊꯝꯕꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯄꯤꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯤꯡ ꯑꯦꯜꯐ꯭ꯔꯦꯗꯀꯤ ꯃꯪꯂꯥꯟ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯜꯂꯣ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯁꯛ ꯑꯃꯗꯤ ꯁꯛꯀꯗꯕꯅꯤ, ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯔꯝꯗꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯅꯅꯥꯎꯅꯨꯄꯥ ꯑꯦꯒꯃꯤꯟꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯖꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯊꯤꯗꯨꯅ ꯅꯆꯥ ꯊꯝꯃꯝꯂꯒꯗꯤ ꯅꯆꯥꯁꯤꯡꯗꯨꯒ ꯅꯅꯥꯎꯅꯨꯄꯥ ꯑꯦꯒꯃꯤꯟꯒ ꯐꯝꯃꯨꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯑꯦꯊꯦꯜꯁꯇꯦꯟꯅꯁꯨ ꯍꯧꯖꯤꯛ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯊꯤꯔꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯌꯥꯝꯁꯤꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯏꯪꯂꯦꯟꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯕꯦꯚꯥꯔ ꯎꯠꯈ꯭ꯔꯦ꯫ ꯔꯥꯅꯤ ꯑꯦꯜꯒꯤꯐꯨꯅꯁꯨ ꯎꯇ꯭ꯔꯤꯠꯄꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯃꯥꯅ ꯆꯪꯈꯤꯗꯕ ꯀꯥꯁꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯥꯅ ꯃꯇꯝ ꯑꯃ ꯂꯣꯏꯅꯖꯔꯝꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯚꯥꯏꯀꯤꯡꯁ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯊꯛ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄ ꯑꯜꯗ꯭ꯔꯦꯡꯅꯔꯁꯨ ꯎꯔꯦ, ꯕ꯭ꯔꯤꯗꯥꯁꯨ ꯌꯥꯎꯔꯤ, ꯍꯦꯁꯇꯟꯁꯨ ꯌꯥꯎꯔꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯊꯛ ꯇꯧꯗꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯕꯁꯤ ꯎꯇ꯭ꯔꯤꯠꯀꯤ ꯃꯃꯤꯠꯇ ꯎꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯃꯆꯥꯅꯨꯄꯥ ꯑꯣꯁꯕꯔꯠ ꯑꯃꯗꯤ ꯐꯦꯅꯟ ꯍꯣꯏ, ꯁꯤꯇ꯭ꯔꯤꯛ ꯍꯣꯏ, ꯑꯦꯊꯦꯜꯁꯇꯦꯟ ꯍꯣꯏꯗ ꯑꯃꯨꯛ ꯌꯦꯡꯉꯛꯂꯤ꯫ ꯅꯥꯀꯟ ꯑꯅꯤꯁꯤ ꯎꯕꯗ ꯎꯇ꯭ꯔꯤꯠ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯄꯦꯟꯅ ꯀꯞꯂꯤ꯫ ꯍꯧꯖꯤꯛ ꯁꯤꯟꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤꯕꯁꯤ ꯎꯇ꯭ꯔꯤꯠ ꯑꯁꯤꯕ ꯑꯃꯗꯤ ꯑꯆꯪꯕꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯇꯥꯛꯄꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯇꯞ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯏꯪꯂꯦꯟꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧ ꯑꯦꯊꯦꯜꯁꯇꯦꯟꯅ ꯆꯍꯤ 15 ꯁꯥꯁꯟ ꯇꯧꯔꯕ ꯃꯇꯨꯡ ꯕꯦꯕꯟꯕꯔꯒ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝꯁꯤ ꯎꯠꯇꯨꯅ ꯐꯦꯅꯟꯒꯤ ꯈꯣꯟꯖꯦꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤ, ꯅꯤꯡꯊꯧ 8 ꯁꯤꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯑꯩꯒꯤ ꯂꯣꯔꯗ ꯎꯇ꯭ꯔꯤꯠ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯏꯗꯨꯅ ꯂꯩꯍꯧꯗꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯃꯠꯇꯗ ꯃꯥꯅ ꯄꯥꯝꯂꯝꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯗꯨꯅ ꯌꯥꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯨꯝꯕ ꯃꯇꯝꯗꯨꯗ ꯃꯥꯒ ꯂꯣꯏꯅꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅꯗꯤ ꯈꯟꯅꯈꯤ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯧꯕ ꯋꯥꯔꯤꯌꯔꯁꯤ ꯃꯥꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯌꯔꯁꯤꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝꯁꯤꯕꯨ ꯄꯣꯛꯂꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯤꯟꯁꯤ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯕꯦꯕꯟꯕꯔꯒ ꯀꯣꯅꯨꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯎꯠꯇꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫